ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁꯣꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯍꯜꯂꯣꯟꯁꯤꯡꯒꯤ ꯊꯧꯔꯝ ꯊꯝꯖꯔꯤ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕꯤꯔꯕ ꯏꯃꯥꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯁꯤꯡ ꯏꯙꯧꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯡꯗꯨꯅ ꯊꯝꯖꯔꯦ 7005 707 808 नंबर अमुक्तंग हन्ना निंगसिंगजगे 7005 707 808 अयांगबा मतमदा लाइव तलेंगसिनबिरकलिबा मयाम पुमनमकपु तरामनो ओक्सरी इमा सखी युमनाम दाइबोमसा युमनाम इबुंग सनसम गोपाल मचा तरामनो उच्चरी इचे परमेश्वरी वहेंगबम इंदु ओइनाम पेनी निंगथौजम इचे मबेम काक्सिंग इचे मंदाय लांगबम तरामनो उच्चरी इचे रोमिता सनसम तरामनो चेरी चेलांग लेंटोन असेम इचे असारानी कोंथौजम इचे सकयेनबी युमनाम थागचेरी रानी nganगोम इचे रानी तरामनो उच्चेरी थागचेरी लाइव से इचे ngakta paring lengami asidi horokpada Nene Indu mayamna nene hairabina kaisu nene haizarage nene Indu taramno cheri oinam duga sangita थागचेरी शांता युमखाइबम इचे अबे खांगेंबम थागचेरी मैम पुमनमक असigi अहानबा कॉलर सी कनानानो हाइबनदी कनानो हाइबदो मैम पुनि येंगमिनसी ai sunga e kanana no narak pasira kai no hai duisiena करीनो ngasiदी वाखलजे इरांगलांगीदा कई दौरबनो खंगद्रे अदो हाइगदो वाना हायौदा हाइरोइदो वाना हाइदोखी लाइजे सिंगना वांगांगे तौबदा लेमलैंगा पल्ले हाइब्रा कइनो लेमलैंगा ना वांगांगे तौबदा लाइजे सिंग पल्ले हाइब्रा कइनो माइदैने अदुमाइना तौरे ओथो ओनजिन हाइरामिनै सु दुंगाउरे इचे बे अचुंबमदि यावबने बदो करमनो सुमिजे खंदोकबा हैतबदो ओइरे गायत्री हैरोम तरामनो चरी थागचेरी नोमाइते इमा मलंगबी सचिरानी मैस्ताम थागचेरी अदो ngasi अहानबा कॉलर सी लाइबक फरबी कनानो हाइबदो येंगमिनसी हेलो हेलो तरामनो चरी मिंग लाइफम हाइबियू ओ इचम खनमतगी कना तोंबी कौई बेमा होय मा खितंग तमना हाइरो याम का नाइरे कनमन ग्रेमी कना तोंबी इमा कना तोंबी करी मथेल चाबीरे ngasiदी सांग हंगे कुमो हाउ करी मथेल चाबीरगे हवाई हवाई थोंगे बेमा इमा कैना तो मिसे वखल लेकाई कोइबा माली वखन इरांग लांगीदा लांग जे ओ नहान दबुने लांग खिबो वानी बेमा दो ngasithi लांगद्रे ngasi langdrabo ima ngasi langdre ima je ngasi langdre yam nungai ado ima wari khara sum sana sira na sa singa हाइरोने अदुनि मा जो खुमजगेने इमा जे हम लांगसिनबनिको अदो ngasiदी langdre करी दे हौसिगे इमा से माइ वरी जे कई दे हौसिगे इमा जे खर लांगदबनिना खर लांगकनबो वरी तौगद्रा दो कई तौगनी इमा खर लांग सिरा कई दौजिगे करी लांग अदो करी हाजिगे सही सलो हारिरा अदुगे सही वरी सासी हाइरो isai mate ma hana ngang thokpiro ima wari nungai na ba mana salak tuibe isai dugi makha da wahang se kai semba yaba ge yengage adu isai waina ne mate ma saage ko
nong na wawa subani imagilang lentum tarone imagilang lentum tarone 공존노 빗자리나 아빠람담이영리만해 이사디마랑 목비니 닝아야 떠드나 뚱크라마네 농나와와 수건이 이마기랑레 뚱터루니 하자기 마자 모란 비나 Ningai tauduratu brahmane Isadi maram mukini Ningai taudalatu kramane Nong nawawa syubane Imagilang lentu tarone Hojara kibima Thagachari ima Kainatombi yam phajaba isai amasu yam nungsiba isai amasu adum sakdokpire haitare ima Oi ado wari Kari mo hara ko ai no imana wari haurasiro wari haurasiro ado kari hainong gado hairo ore imada imagine haura agise imai wari jinga sidi imaji chahi kya yum pan birai wari haura gi ai gi mata kari bata ha ba imaje chahi kya da yum pan birake ba chahi taraga taruk ta pare chahi taruk ta pale as adudi aduna imagi isa si kya surage angang nupa na hanne adegi nupi mari ani laikidre aduga ani rugi makada lai jike angang nupi ani ka nupa angadane isu nupa na nupi nga mari isa nupa gi adegi isa nupi gi jo amagi na nupa ani amana nupi ama ayama do atombi dunane nupa ama nupi ani amana loram hamda amana Jarang patalay biyama. Lamzul oy na haidok pire. Imado pabung di library bro. Taitre. Sahitara muksure. Sahitara muksure ko to yam kuire ko. Ha. Yam kuire pabung. Sahi humpuga taru tari ke doi lagi bane. Oh. Mana humpuga mari ke doi da nang pabung kaina. Ima se Laishari ngaidane yam khal amna male jumbra airo asam pangida imadi yam pangra jani pangaga khalakpa mina abira tege tano bir kap kana maro nama adidi mi nama yang manak jan chandra ai tai no mayam de phubi hani rene me ya hada bajir man abira tege to sibon chai bi ba adidi yam singba gawe ha pakha bi do oirira ba pakha chawba Pakachauba. Adudi yam singba oire ko imase. Mina abir dai harak pada tai ya da ko chenjeli ji ko. Ado mina ya drajibu ka da wai tai ningi no ne ka na haire je. Singba ka wai imase. Singi re do. Pang ba gaude. Ado ima yam ki ganba aduga yamong hajada bagi mawong wari sidi lai ado pabong sina kamaina tawraga thengnarakhibano. Ai ne song kuno. Kuno ai na makara kai nang pabuna wala kai ne ko ado dum pi ngade dum akasu bati haina te dum khangde cha igi laibang da tamu bagi ado tare adena yam kana jo haino ba chulai te me chulai te ai laibang da tam khi ba tare koi dok sang dum koi ba cha pade gi dum chia le ko ado ka pong bani da ma gi ka chu ate te haina ngai bati lai te ba ko Do pabung da yum pan bidak tringai leishari ngai da hai tare to pa sum pabung nataba atopa imana basing tinarak pa loinarak pa lai ta banate ama jom je nuksi bani na ko ama ju ma na ju dum hai ning bati ri marai ba ko adu wara ka chu
ꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯗ꯭ꯔꯃꯤꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯌꯥꯝ ꯏꯃꯥꯁꯦ ꯂꯩꯔꯛꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯆꯍꯤ 15 13 ꯍꯥꯏꯗꯨꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯃꯥꯅꯦꯕ ꯈꯖꯤꯛꯇꯪ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯝ ꯐꯥꯔꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯌꯨꯝ ꯍꯣꯏ ꯍꯣꯏ ꯄꯥꯟꯕꯒꯤ ꯍꯣꯏ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈ꯭ꯔꯕꯅꯤꯅ ꯈꯠꯄ ꯂꯥꯡꯕꯒꯤ ꯃꯇꯝ ꯖꯣꯕꯣꯟꯒꯤ ꯌꯥꯝ ꯑꯗꯣ ꯂꯥꯡꯕ ꯃꯇꯝꯗꯣ ꯌꯧꯗꯅ ꯏꯃꯥꯁꯦ ꯊꯥꯕꯜ ꯀꯌꯥꯔꯛꯇꯤ ꯆꯣꯡꯕꯤꯔꯛꯀꯦ 이마제 저희 따라 따룩들이 윤반비리 할비리 타벌제 ꯍꯣꯏ 까이나 종 암동 만드레다 박한가 바이너라가 음, 종비럭 브로이마 ꯍꯣꯏ 종애야 까야락디 종애 좀- 타벌 마싱 엄따 티러우세 ꯅꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯀꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯂꯧ ꯏꯁꯤꯡ ꯂꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯄꯇꯦꯡꯒꯤ ꯕꯤꯂꯥꯁꯤꯅꯤ ꯑꯗꯨꯅꯦ ꯑꯗꯒꯤ ꯕꯥꯃꯣꯟ ꯀꯟꯖꯦꯁꯣꯔꯤꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ 이마 라오 아도 ꯑꯩꯈꯣꯏ 아이나 허지 항자키버도 따비 하우드러보 이마 ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯇꯥꯍꯧꯗ꯭ꯔꯦ ꯁꯣꯝꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗ 어 아동도 좀 와리 샤나리브라 타번 까야락디 종비럭게 따비라브라 이마 ꯐꯣꯟꯁꯦ ꯃꯄꯥ ꯆꯥꯗ꯭ꯔꯕꯅ ꯇꯥꯍꯧꯗ꯭ꯔꯦ 폰즈나 공감아봐 짜는 ꯐꯣꯟ ꯃꯄꯥ ꯊꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯕ ꯊꯥꯕꯜ ꯀꯌꯥꯔꯛ ꯆꯣꯡꯕꯤꯔꯛꯀꯦ ꯂꯩꯁꯥꯔꯤꯉꯩ ꯄꯨꯡꯀꯛ ꯑꯣ ꯐꯥꯔꯛꯄ ꯃꯇꯝꯗ ꯊꯥꯕꯜꯂꯣ ꯎꯝ ꯊꯥꯕꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡꯗ ꯌꯨꯝ ꯁꯥꯡꯅ ꯌꯨꯝ ꯑꯅꯤꯒꯤ ꯁꯨꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏꯅꯦ ꯑꯗꯩꯗꯨꯗ ꯆꯣꯡꯉꯦꯕꯀꯣ ꯎꯝ ꯆꯣꯡꯕꯁꯤꯗ ꯀꯝꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯗꯅꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯇꯥꯗꯃꯅꯅꯦ ꯎꯝ ꯏꯁꯥꯁꯤꯁꯨ ꯈꯣꯡꯕꯅꯤꯗ ꯅꯥꯇꯣꯟꯗ ꯈꯣꯡꯕ ꯑꯗꯩꯗꯨꯗ ꯋꯥꯔꯤ ꯂꯣꯏ ꯁꯥꯗꯣꯛꯑꯒꯦ ꯆꯥꯡꯈꯩꯗ ꯆꯔꯥꯡꯄꯥꯠꯇꯒꯤ ꯈꯨꯔꯥ ꯀꯩꯅꯣꯗꯣ ꯀꯔꯤꯌꯦ ꯂꯩꯔꯝꯒꯨꯟꯗꯣꯗꯣ ꯑꯗꯨꯅ ꯂꯥꯛꯑꯒꯅꯦ ꯀꯅꯥꯒꯤ ꯏꯁꯥꯖꯅꯣꯗ ꯌꯦꯡꯉꯩꯌꯦꯕꯀꯣ ꯎꯝ ꯑꯗꯒꯤꯗꯤ ꯅꯥꯇꯣꯟꯗ ꯈꯣꯡꯕꯗꯨ ꯎꯕꯗ ꯃꯣꯏꯁꯨ ꯅꯣꯛꯑꯦ ꯅꯣꯛꯇꯅ ꯇꯧꯕꯗꯒꯤ ꯑꯗꯨꯒꯤ ꯀꯨꯝꯗꯨꯒꯤ ꯑꯣꯜꯂꯛꯄ ꯃꯊꯪ ꯆꯍꯤ 3 ꯁꯨꯕꯁꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯊꯥꯕꯜ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯦ ꯃꯗꯨꯗꯗꯤ ꯑꯗꯨꯒ ꯀꯥꯡꯖꯩꯕꯨꯡꯗ ꯆꯣꯡꯉꯁꯤ ꯄꯩꯁꯥ ꯈꯔ ꯈꯨꯡꯒꯪꯗ ꯈꯥꯏꯅꯔꯒ ꯑꯩꯈꯣꯏ ꯆꯣꯡꯉꯁꯤꯅ ꯂꯥꯡꯒꯨꯞꯄꯅꯤꯗ ꯎꯝ ꯂꯥꯡꯒꯨꯞꯄ ꯀꯨꯝꯁꯤꯗꯅꯦꯕꯀꯣ ꯏꯃꯥꯁꯦ ꯑꯗꯨꯝ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯂꯥꯛꯑꯦ ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯥꯡꯖꯩꯕꯨꯡꯗ ꯆꯣꯡꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯆꯣꯡꯉꯤꯉꯩꯗꯨꯗ ꯑꯗꯨꯗꯤ ꯈꯔ ꯆꯣꯡꯍꯧꯋꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯥꯇꯨꯕꯨ ꯏꯃꯥ ꯂꯤꯀꯣꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗ꯭ꯔꯦ ꯂꯣꯟꯗꯗꯤ ꯂꯤꯀꯣꯟꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯁꯥꯏ ꯀꯛꯄ ꯂꯤꯀꯣꯟꯗꯤ ꯈꯪꯍꯧꯗ꯭ꯔꯦꯕꯀோ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯏꯆꯦꯒꯨꯝꯕ ꯃꯊꯛ ꯑꯍꯨꯝ ꯑꯅꯤꯁꯨꯕꯒꯨꯝꯕ ꯑꯗꯨꯒꯤꯗꯗꯤ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯁꯥꯗꯣꯛꯑꯒꯦ ꯌꯨꯝ ꯂꯣꯏ ꯌꯨꯝꯗ ꯁꯥꯗꯣꯛꯑꯒꯦ ꯍꯥꯏꯔꯒ ꯆꯪꯉꯒꯅꯦ ꯏꯃꯥꯁꯦ ꯈꯔ ꯋꯥꯠꯅ ꯑꯗꯨꯝ ꯁꯥꯔꯛꯏ ꯌꯨꯝ ꯌꯨꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯗꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒꯤꯗꯣ ꯆꯤꯡꯈꯠꯄꯗꯣ ꯑꯗꯨ ꯐꯥꯅ ꯆꯤꯡꯈꯠꯄꯒꯤ ꯇꯧꯋꯦꯕꯀꯣ ꯆꯐꯨ ꯊꯨꯒꯥꯏꯕꯅꯦ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯂꯩꯔ ꯂꯪꯈꯥꯏꯕ ꯈꯨꯗꯦꯡ ꯂꯩꯔ ꯂꯪꯈꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯌꯦꯡꯉꯛꯏ ꯎꯝ ꯑꯗꯩ ꯍꯦꯟꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯀꯩꯗꯧꯕꯗꯤ ꯏꯃꯥ ꯍꯣꯏ ꯍꯥꯛꯇꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯥ ꯍꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒ ꯊꯣꯛꯈꯤꯕ ꯏꯃꯥꯅꯒ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯥꯒꯤ ꯊꯥ ꯌꯧꯔꯛꯄꯗ ꯍꯦꯛ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯗꯤ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯊꯣꯛꯈꯤꯕꯒ ꯏꯃꯥꯅ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯕ ꯈꯣꯠꯄꯗꯤ ꯍꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯂꯩꯕ ꯀꯥꯟꯗ ꯊꯣꯛꯄ ꯍꯧꯖꯤꯛꯇꯧꯅ ꯇꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨ ꯀꯔꯤꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯠꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯀꯤꯗꯦ ꯑꯗꯒꯤ ꯀꯅꯥꯁꯨ ꯑꯩꯈꯣꯏ ꯀꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯒ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯏꯕꯦꯝꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯀꯩꯗꯧꯕꯗꯗꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯅꯤꯔꯛꯇꯤ ꯑꯩꯁꯨ ꯊꯤꯟꯕꯤꯌꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯅꯤꯔꯛ ꯈꯛꯇꯪꯗꯤ ꯏꯅꯝꯃ ꯏꯆꯦꯁꯤꯡ ꯍꯣꯡꯕ ꯑꯅꯤꯈꯛꯇꯪꯗꯤ ꯊꯦꯡꯅꯍꯧꯋꯤ ꯃꯥꯁꯦ ꯑꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯅꯗꯤ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯏꯃꯥ ꯍꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯝꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯅꯨꯡ ꯊꯣꯛꯄꯒꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯄꯒꯤ ꯀꯔꯤꯝꯐꯥꯎ ꯂꯩꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤ ꯋꯥꯔꯤꯁꯦ ꯀꯌꯥ ꯂꯩꯇꯦ ꯏꯃꯥ ꯍꯣꯏꯒꯤꯁꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯤꯗ ꯂꯥꯟ ꯌꯥꯎꯗꯦ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯝꯗꯣ ꯑꯣꯏꯕꯖꯥꯠꯅꯤ ꯍꯣꯏ ꯑꯗꯒꯤ ꯍꯣꯏ
ꯃꯇꯝꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯑꯗꯩ ꯉꯥꯃꯛꯇ ꯑꯣꯏꯔꯣ ꯂꯧꯕꯨꯛꯇꯒꯤ ꯉꯥꯆꯣꯡ ꯍꯜꯂꯝꯃꯦꯕꯀꯣ ꯑꯗꯨ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯆꯣꯡꯉꯝꯃꯤ ꯑꯗꯩ ꯉꯥꯁꯤꯅ ꯆꯐꯨ 8-9ꯒꯁꯦ ꯂꯩꯔꯧꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯏꯅꯒꯤ ꯁꯦꯡꯃꯥꯏ ꯆꯐꯨ ꯑꯗꯨꯅ ꯂꯩꯕꯗꯨꯗ ꯎꯁꯣꯞ ꯑꯗꯒꯤ ꯂꯥꯡꯕꯟ ꯇꯔꯄꯣꯟꯒꯤ ꯎꯁꯣꯞꯀꯤ ꯀꯩꯗꯧꯕꯒꯤ ꯆꯐꯨ ꯂꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯍꯥꯜꯂꯒ ꯇꯧꯋꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯏꯃꯥ ꯍꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯆꯥꯅꯤꯡꯕꯗ ꯆꯥꯏ ꯍꯣꯏ ꯆꯥꯅꯤꯡꯕ ꯊꯛꯑꯦꯅ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯏꯃꯥ ꯍꯧꯖꯤꯛꯇꯧꯅ ꯀꯩꯅꯣꯝꯇꯒ ꯍꯪꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯑꯥ ꯎꯃꯪ ꯂꯥꯏ ꯑꯥ ꯍꯔꯥꯎꯕꯁꯦ ꯑꯥ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯤ ꯀꯩꯀꯩ ꯈꯦꯠꯅꯕꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯐꯤꯕꯝꯁꯤꯒ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯒꯦꯁꯦ ꯄꯦꯡꯒꯤꯒ ꯊꯧꯆꯣꯡꯒ ꯆꯔꯥꯡꯄꯥꯠꯀꯗꯗꯤꯅꯦ ꯂꯥꯏꯁꯨ ꯊꯝꯃꯝꯃꯦꯕꯀꯣ ꯎꯝ ꯑꯗꯨꯗ ꯆꯠꯂꯤ ꯑꯩꯈꯣꯏ ꯎꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯝ ꯈꯨꯅꯧꯗꯗꯤ ꯂꯥꯏ ꯊꯝꯕꯁꯤ ꯆꯍꯤ 3ꯗ ꯉꯥꯏꯔꯦꯕꯀꯣ ꯎꯝ ꯍꯧꯖꯤꯛ ꯊꯝꯃꯤꯁꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯔꯥꯎꯗꯧꯕꯁꯨ ꯍꯔꯥꯎꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯇꯝꯁꯤꯅ ꯐꯠꯇꯕꯅꯤꯅꯅꯦ ꯇꯧꯗ꯭ꯔꯦ ꯀꯨꯝꯁꯤꯜꯂꯒ ꯀꯨꯝꯁꯤꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯧꯒꯗꯧꯕꯗꯣ ꯍꯧꯖꯤꯛꯁꯦ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯀꯔꯥꯏ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕꯀꯣ ꯎꯝ ꯏꯁꯣꯔꯅ ꯀꯔꯝꯍꯥꯏꯅ ꯇꯝꯕꯤꯗꯣꯏꯅꯣ ꯑꯝꯇꯪꯗꯤ ꯐꯖꯅ ꯁꯦꯕꯥ ꯏꯄꯨ ꯏꯕꯦꯟꯒꯤ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯦꯕꯀꯣ ꯎꯝ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯤꯔꯝꯗꯕꯨꯗꯤ ꯆꯠꯂꯒꯗꯤ ꯂꯥꯏꯒꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯇꯦꯛ ꯑꯃ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯀꯠꯁꯤ ꯈꯣꯠꯂꯨ ꯑꯃ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯆꯠꯆꯔꯛꯑꯦꯕꯀꯣ ꯉꯁꯥꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗꯨꯗ ꯍꯔꯥꯎꯔꯛꯄ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯁꯤꯒ ꯍꯧꯖꯤꯛ ꯍꯔꯥꯎꯔꯤꯕꯁꯤꯒꯤ ꯃꯑꯣꯡꯁꯤꯒ ꯀꯩꯀꯩ ꯈꯦꯠꯅꯕ ꯑꯗꯨ ꯃꯇꯥꯡꯗꯨꯅꯦꯕꯀോ ꯑꯗꯣ ꯎꯝ ꯏꯃꯥ ꯍꯣꯏꯒꯤ ꯎꯝ ꯈꯨꯟꯒꯤꯗꯤ ꯆꯍꯤ 3ꯃꯨꯛꯇ ꯉꯥꯏꯔꯤ ꯂꯥꯏ ꯊꯝꯃꯛꯄꯁꯦꯅ ꯍꯥꯏ ꯑꯗꯣ ꯎꯝ ꯉꯁꯥꯏꯒꯤ ꯎꯝ ꯑꯩꯅꯕꯨ ꯁꯤꯐꯥꯏ ꯆꯪꯉꯗꯤ ꯂꯥꯟ ꯍꯦꯛꯇ ꯅꯪꯉꯦꯗꯣ ꯏꯃꯥ ꯍꯣꯏ ꯈꯨꯟꯒꯤ ꯎꯝ ꯎꯝ ꯅꯧꯅ ꯂꯥꯏꯁꯪ ꯁꯥꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯁꯣꯔꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯇꯧꯔꯤꯁꯦ ꯎꯝ ꯍꯔꯥꯎꯕꯗꯣ ꯐꯪꯗ꯭ꯔꯦꯕ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝꯒ ꯍꯔꯥꯎ ꯃꯊꯣꯏ ꯎꯝ ꯀꯥꯗꯅ ꯏꯁꯣꯔꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗꯨꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯗ꯭ꯔꯦ ꯎꯝ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯎꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯉꯍꯥꯟꯋꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯁꯤꯒ ꯍꯧꯖꯤꯛ ꯍꯔꯥꯎꯅꯔꯤꯕꯒꯤ ꯃꯑꯣꯡꯁꯤꯒ ꯎꯝ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯦꯛꯁꯤꯗ ꯃꯇꯝꯗꯨꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯏꯃꯥꯅ ꯉꯪꯍꯧꯁꯤꯔꯥ ꯑꯧ ꯍꯣꯏ ꯏꯃꯥ ꯇꯥꯒꯦ ꯏꯃꯥ ꯇꯥꯒꯦ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯁꯛꯆꯔꯛꯑꯒꯦ ꯃꯇꯦꯛ ꯍꯧꯔꯛꯑꯣ ꯑꯝꯇ ꯏꯃꯥ ꯍꯧꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯏꯆꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯩꯔꯥꯡ ꯍꯣꯏꯅꯦꯗ ꯆꯥꯟꯅꯕ ꯍꯩꯅꯤꯗ ꯁꯤꯕꯨꯗ ꯊꯣꯏꯅ ꯍꯥꯋꯥ ꯍꯩꯗꯦ ꯆꯤꯡꯗꯝ ꯍꯩꯅꯤꯗ ꯍꯩꯔꯥꯡ ꯍꯣꯏꯅꯤꯗ ꯆꯥꯟꯅꯕ ꯍꯩꯅꯤꯗ ꯂꯝꯁꯣꯟꯕꯤꯒꯤ ꯂꯝꯌꯥꯏꯗ ꯎꯅꯨꯅ ꯄꯣꯊꯥꯕ ꯆꯒꯂꯥꯒꯤ ꯀꯥꯏꯗꯣ ꯃꯔꯝ ꯈꯪꯗꯗꯨꯅ ꯑꯣꯕꯤꯄ ꯉꯥꯎꯔꯈꯔꯦ ꯁꯥꯕꯤꯅꯦ ꯃꯆꯥ ꯄꯥꯎꯕꯤ ꯏꯕꯦꯝꯃ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯩꯗꯤ ꯐꯖꯅ ꯍꯩꯔꯦ ꯏꯃꯥꯁꯦ ꯏꯃꯥꯁꯦ ꯏꯁꯩ ꯌꯥꯝ ꯎꯝ ꯁꯛꯂꯝꯗꯧ ꯃꯥꯜꯂꯦ ꯎꯝ ꯑꯥ ꯏꯃꯥꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯒꯇꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯑꯃ ꯐꯥꯕꯤꯕ꯭ꯔꯥ ꯏꯃꯥ ꯊꯣꯠꯅ ꯅꯧꯕꯤ ꯇꯅꯧꯕꯤꯅ ꯁꯛꯄ ꯏꯁꯩ ꯑꯃ ꯐꯥꯕꯤꯕ꯭ꯔꯥ ꯏꯃꯥ ꯑꯗꯨꯝꯗ ꯁꯛꯄꯤꯔꯛꯎꯅꯦ ꯐꯥꯕꯤꯔꯗꯤ ꯂꯩꯔꯥꯡꯅ ꯅꯧꯅ ꯄꯥꯝꯃꯦ ꯊꯣꯅ ꯅꯧꯕꯤ ꯊꯣꯅ ꯅꯧꯕꯤ ꯀꯔꯤ ꯇꯅꯧꯕꯤ ꯇꯅꯧꯕꯤ ꯂꯩꯔꯥꯡꯅ ꯅꯧꯅ ꯄꯥꯝꯃꯦ ꯂꯩ ꯀꯔꯤ ꯅꯥꯔꯛꯇ ꯁꯥꯄꯤ
Kau thokhrabo ima. ꯀꯥꯎꯊꯣꯛꯈꯤꯃꯤꯅꯦ ꯃꯇꯦꯛ ꯑꯃ ꯀꯨꯏꯔꯕ ꯏꯁꯩꯅꯤꯅꯅꯦ Kuire. ꯀꯥꯎꯔꯤꯃꯤꯅꯦ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯨ ꯐꯖꯅ ꯍꯔꯥꯎꯗ꯭ꯔꯦ ꯑꯝꯇꯪ ꯁꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯕꯦꯝꯃ Mm. ꯂꯥꯏ ꯖꯊꯛꯀꯤ ꯊꯥꯔꯤꯛ ꯊꯥ ꯃꯥꯂꯪ ꯆꯤꯔꯣꯟ ꯈꯪꯕꯗꯤ ꯂꯩꯅꯥ ꯖꯒꯣꯏ ꯁꯥꯕꯗꯤ ꯊꯥꯖꯃꯕꯨ ꯄꯥꯝꯖꯕ ꯂꯩꯔꯥꯡꯅ ꯇꯧꯕꯗ ꯊꯃꯣꯏ ꯑꯩꯗꯤ ꯈꯣꯏꯔꯥꯡꯏ ꯋꯥꯈꯜ ꯖꯒꯣꯏ ꯁꯥꯕ ꯂꯥꯏ ꯖꯊꯛꯀꯤ ꯊꯥꯔꯤꯛ ꯊꯥ ꯃꯥꯂꯪ ꯆꯤꯔꯣꯟ ꯐꯪꯕꯗꯤ ꯂꯩꯅꯥ ꯖꯒꯣꯏ ꯁꯥꯕꯗꯤ ꯊꯥꯖꯃꯕꯨ ꯄꯥꯝꯖꯕ ꯕꯦꯝꯃ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯒꯦ Ima tani. ꯏꯃꯥꯇꯅꯤ ꯏꯃꯥ Ima ꯀꯩꯅꯥꯇꯣꯟꯕꯤꯗꯅꯤ kaina to mi tani. ꯏꯁꯩ ꯏꯁꯩ ꯑꯍꯨꯝ ꯃꯔꯤ ꯁꯛꯇꯣꯛꯄ Saktopan. Episode amada. ꯊꯥꯖꯗꯤ ꯃꯥꯁꯦ ꯏꯁꯩꯁꯦ ꯍꯩꯔꯝꯒꯅꯤ ꯑꯁꯦ ꯑꯣ ꯑꯥꯗꯗꯤ ꯀꯞꯄꯗꯤ ꯌꯥꯝ ꯂꯩꯗ ꯂꯩꯕꯕꯨꯗꯤ ꯕꯦꯝ ꯀꯣꯟꯅ ꯑꯃꯨꯛ ꯁꯛꯑꯒꯦ Mathang ꯏꯃꯥ amu saaji. ꯑꯥꯎ Ima. ꯃꯊꯪ ꯐꯅ ꯌꯥꯝ ꯂꯩ ꯅꯣꯜ ꯑꯝꯇ ꯁꯛꯑꯣ ꯑꯣ ꯀꯩꯅꯣ ꯅꯣꯜ ꯑꯃꯒ ꯑꯔꯥꯡꯕꯝꯁꯨ ꯁꯛꯄꯨ ꯑꯗꯨꯝ ꯍꯥꯏꯗꯦ ꯌꯥꯔꯤꯌꯦ ꯏꯕꯦꯝ ꯅꯪꯕꯣ Arang bamju dum yai. ꯑꯔꯥꯡꯕꯝꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯣꯠ 예, 이부와 수라마나의 때문에 왜야노 잠잠방 라세 소리 나오이다 내 피아이 못티도 밤새 구잡아 저기 나고 나베마 어제마 수아들 로아르 계세 아 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ Oiramdre. ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ Mathanggi muk thamjalo ima. 마탕기 못 참아게 ꯋꯥꯔꯤ ꯊꯩꯕꯁꯨ ꯌꯥꯝ ꯍꯩ ꯃꯥꯁꯦ Tadawai thaira tara thaira kainom dauri. 나마 번제 소리도 뭐 삐르게세 이마 kunjesoriꯁꯨ ꯂꯩꯔꯤꯕ꯭ꯔꯣ 레이리에 Ima kunjesori kari 이마 mathel. kunjesoriꯁꯤꯅ ꯀꯗꯥꯏꯋꯥꯏꯗꯩ ꯀꯗꯥꯏꯋꯥꯏꯗ ꯂꯥꯛꯄꯅꯣ ꯅꯠꯇꯦ ꯑꯩꯁꯦ ꯏꯆꯝ ꯈꯨꯅꯧꯗꯅꯦ ꯑꯗꯣ ꯑꯩꯒ ꯌꯨꯝ ꯊꯪꯅꯔ ꯂꯩꯕ ꯑꯩꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯅꯣꯏꯗ ꯌꯥꯔꯛꯑꯣꯏꯅ ꯑꯩꯅ ꯏꯅꯦ ꯀꯩꯅꯥꯇꯣꯟꯕꯤ ꯀꯧꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯣ 이마ꯗꯤ ꯁꯨꯗ꯭ꯔꯤ ꯆꯍꯤ 53 ꯅꯤꯄꯥꯟ ꯑꯗꯨꯗꯤ ꯍꯨꯝꯐꯨ ꯁꯨꯔꯀꯥꯟ ꯊꯦꯡꯅꯔꯁꯤꯗ 이마 ꯅꯠꯇꯦ ꯀꯣꯏ ꯃꯄꯨ ꯄꯤꯒꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ 이마ꯅ ꯉꯁꯥꯏꯒꯤ 이마 ꯀꯩꯅꯥꯇꯣꯟꯕꯤꯒꯤ ꯉꯥꯏꯍꯥꯛ ꯑꯔꯥꯡꯕꯝ ꯑꯣꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯌꯦ Yam nungai. Ahanjingje ko phone tawbiraga saruk yahanbirakpasesu yam nungai. Mathanggi chahi humpugi ahal lama muk laukhatjage. Hello. Hello. Oh, radio dagi kitang laptop piro. Natraga na radio da kitang leithabiyo. ꯉꯁꯤꯁꯨ ꯑꯩꯅ ꯏꯆꯟ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩ ꯀꯩꯅꯣꯝꯇ ꯊꯥꯡꯒꯠꯆꯒꯦ 이짠 하이비브로 Ichan haibibro, isa haibibra. Kari haibibano. ꯏꯁꯩ Laibak thibani. Sahi Sahi Shudri shudri sang ngangbiragba. Incoming voice call. Hello. ꯍꯜꯂꯣ Is karon dai phauza laino ima to minaw sinamo. ꯉꯁꯥꯏꯒꯤ ꯏꯃꯥ ꯀꯩꯅꯥꯇꯣꯟꯕꯤꯒꯤ ꯅꯣꯠ ꯏꯁꯩꯗꯣ ꯇꯥꯕꯗ ꯏꯃꯥꯁꯦ ꯂꯩ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯏꯁꯩ ꯍꯧꯔꯛꯄ ꯏꯁꯩ ꯍꯧꯔꯣ Isay hawiro ima. ꯍꯜꯂꯣ Tazare ima. ꯈꯥꯡꯕꯣꯛꯇꯩ Hoi. ꯏꯃꯥꯁꯦ ꯑꯩꯈꯣꯏꯅꯒ ꯍꯦꯟꯖꯟꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯩ ꯍꯧꯕꯤꯔꯣꯒ ꯇꯥꯗ꯭ꯔꯤꯁꯨ ꯑꯗ ꯈꯥꯡꯉꯕꯣꯛꯇꯩꯅꯤ ꯉꯁꯥꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯣ Sana kanglon do sum khangibado. ꯈꯪꯈꯤꯕꯗꯣ ꯑꯗꯨꯅ ꯏꯃꯥ ꯅꯪ ꯏꯁꯩ ꯍꯦꯟꯖꯟ ꯌꯥꯔꯣꯏ Endan yade ima de. ꯍꯣꯏꯗ ꯏꯃꯥꯁꯤꯡꯅ ꯄꯣꯛꯄꯤꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡꯖꯕ ꯁꯛꯆꯕ ꯈꯪꯖꯕ The ꯍꯩꯖꯔꯤ person ꯃꯌꯥꯝ you are speaking with has put your call on hold. Please stay on the ꯑꯁꯣꯝꯗꯗꯤ ꯏꯁꯩ ꯍꯧꯔꯝꯃꯅꯤ
ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯏꯁꯩ ꯍꯧꯔꯝꯃꯅꯤ ꯈꯪꯉꯤ ꯃꯌꯥꯝ ꯏꯃꯥ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯁꯣꯝꯗ ꯐꯖꯅ ꯁꯛꯑꯝꯃꯅꯦꯕꯀꯣ ꯍꯣꯜ ꯆꯪꯈ꯭ꯔꯦꯁꯦ ꯏꯃꯥꯅꯤꯅ ꯉꯁꯥꯏ ꯑꯍꯟꯗꯣ ꯑꯣꯏꯔꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯑꯁꯣꯝꯗ ꯏꯁꯩ ꯐꯖꯅ ꯁꯛ ꯂꯩꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯏꯆꯦ ꯂꯂꯤꯇꯥ ꯌꯦꯡꯈꯣꯝ ꯏꯆꯦ ꯁꯣꯕꯤꯇꯥ ꯍꯤꯖꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯅꯦꯅꯦ ꯑꯔꯨꯅꯤ ꯑꯀꯣꯏꯖꯝ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯨꯃꯤꯂꯥ ꯂꯩꯃ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯧꯅꯥꯎꯖꯝ ꯁꯤꯕ मथंगी कॉल लौखचगे वो अभी व्यस्त है कृपया इमा तोमिनौ से अमुक तौबिरो होल चंगजनगिरे इमा इसे कना सामगिनी खंगी हेलो 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 तराम नोकचरी इमा से सही हुंफो सुबिरब्रो ओ सुजरे सुजरे ओगादगी मांगौबिने इमा ngaubi mamangda wari khara sanagraba ima ममांगी वारी मया ममा साना घरे अदो कनो हजिके आइना सबदना हौजिक की मौ जाय मौ नि चटलिबा सोरोनजिगा आइखोइना लोहोंग पद मौ ओरक चटलिबा सोरोनजि याम थिना खेनबदो माति एम चलिजरके तौबनी अदुगी सारिगे वारी जे ngौरी फरी लोय हेदना को होय अदो असाइगी इमागी वारी दो लोइरकपदा वाहंग अमदि लैको इमाई वारी तारा कांदोय तौरगे हौजिकती याद्री होरेन इमाई वारी तारा कांदोयना तौजगे कनोनी खोइना लैसारिगे मतमदा सौराकमदि आई हाइरके यावसंग यौरकदोरे हारदी थामा मखाई थामा वालिगे मतमसिदा आइखोइसि कनो फौसुये ngасina kano imana bi amagi sangpa ama suba hayeng na agi sangpa ama aduduga akhoi nupi sumbalani oigarani adegi khappa sonba haijanda nupi amaga akhoi nupi ahum oirani laiba pakhang jinduga phausumina doingebako phau sangpa ka ri nungdang am da kui pote da ado phau suringai matamdo phau suringai manung sida khoi pakhang lei sabi je kari kari wari sanaraga no ima phau je suminai je wari ga ne thingai sanade khoi gi ibo ama ipa pokpa ibo sina ne suk makhole ta da baga ne o suk makhon ta dare kai dore na heta haira ka thine ba adu duna ne adu adom chudoi ne ba adegi duna adamai tawdana ꯆꯦꯡꯐꯨ ꯑꯅꯤ ꯑꯍꯨꯝ ꯊꯥ ꯌꯥꯎꯁꯪ ꯃꯅꯨꯡ ꯆꯥꯅꯕꯒꯤ ꯐꯧ ꯁꯨꯕꯤ ꯑꯗꯨꯗꯨꯃ ꯇꯧꯅꯔꯛꯑꯦ ꯑꯗꯨꯗꯨꯃ ꯆꯥꯎꯔꯥꯛꯅ ꯑꯗꯨꯗꯨꯒ ꯑꯩ ꯑꯇꯩꯗꯤ ꯂꯣꯏ ꯂꯤꯈ꯭ꯔꯦꯀꯣ ꯑꯩ ꯆꯤꯊꯍꯧꯕ ꯋꯥꯔꯤ ꯁꯨꯝ ꯂꯤꯔꯛꯄꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯡꯇꯛꯇꯗꯤ ꯑꯍꯟꯁꯤꯡ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯉꯟꯇꯥ ꯍꯧꯒꯠꯂꯅꯤ ꯆꯤꯟꯈꯥ ꯁꯦꯡꯗꯣꯛꯑꯅꯤ ꯃꯝꯃꯤꯉꯩꯁꯤꯗ ꯍꯧꯒꯠꯂꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯆꯤꯟꯈꯥ ꯁꯦꯡꯗꯣꯛꯑꯅꯤ ꯑꯗꯨꯗꯨꯒ वाइजी बराबर तेनी मांगोन मची नत्रग सुमांग मची दा इकु बोकी सिन सेंगनबा इमेम बोकी सिन सेंगनबा ला मचे तमदने उत फुंगागी उथे पनी थोसे सिखरा हापनी बिपाया से मफोन ताना सुगायरगने थामनी अदुदुगा इकु बोक्तुना इमेम बोक्तुना हगोलगा मामाना मचिंग मखा तेंगदोरिबा हजिकदि दु तौनादरेदना तौनादरे हजिकदि कोलगेट न महूत सिनग्रे याथिन पोरोम हाइनरमी थाइनदि वाना तौरगा सारगा मतोंदु सिगाइरगा थुम तौरगा उत हाइदि वाइना थारगासु तौनै अदुगा उतनासु दुम तौनरमे अहिनाक्ता फमिजि इमा ओइ मुसलक्तोरे अइना अदो अइना खंजा हौरिसिसु अइखोइगी इपु हाइतारने इपा पोकपा इपुदुना तौरमबदुना अइना उजहौबदुना हजिक वारी ओइना लीबा ngamiनि अइजो दुम तौजरे ngawai पिङाइदा अदो ngसाइगी हौजिकान्दादि कनो पुखी द कुंदरगासु खोइगी सिंटेक्स खिन्नरे अदगिदि अखोइगी हेल्पम अदुना थोदोंना मौसिन वानादरे हारिबा
ꯍꯣꯏ ꯑꯗꯩ ꯕꯥꯔꯨꯝ ꯀꯔꯤ ꯂꯣꯏꯅꯃꯛ ꯂꯩꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯃꯥ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯔꯣꯏꯕ ꯍꯩꯇꯗꯅ ꯁꯤꯕ ꯃꯌꯥꯝ ꯌꯥꯎꯔꯛꯏꯁꯤꯅꯦꯕ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯏꯔꯣꯏꯅꯤꯡꯕꯒꯤ ꯆꯥꯡꯁꯤ ꯏꯔꯣꯏꯕꯗ ꯆꯩ ꯆꯥꯔꯤꯕꯅꯤ ꯀꯥꯈꯠꯂꯧꯅ ꯆꯩꯁꯥꯡꯗꯨꯅ ꯅꯥꯡꯒꯟꯗꯨꯗ ꯀꯜꯂꯤꯅꯤ ꯑꯌꯤꯡꯕꯗꯨꯗ ꯏꯁꯤꯡ ꯆꯣꯠꯂꯤꯉꯩꯗꯨꯗ ꯀꯝꯂꯥꯛꯇ ꯀꯜꯂꯤꯅꯤ ꯀꯩꯗꯧꯕꯩ ꯏꯔꯣꯏꯅꯣ ꯄꯨꯈꯤ ꯅꯩꯈꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯏꯔꯣꯏꯕ ꯑꯃꯠꯇ ꯍꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯏꯁꯤꯡꯗ ꯇꯥꯁꯜꯂꯒ ꯁꯤꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯌꯦꯡꯉꯨ ꯇꯨꯔꯦꯟ ꯏꯃꯥꯏ ꯆꯣꯠꯅ ꯂꯥꯛꯄꯁꯤꯗ ꯐꯟꯕ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯃꯥꯟꯅꯔꯒ ꯆꯣꯡꯊꯔꯒ ꯂꯣꯡꯗꯥꯎ ꯇꯥꯔꯒ ꯏꯁꯤꯡꯁꯦꯟꯁꯤꯗ ꯇꯥꯎꯔ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯀꯟꯈ꯭ꯔꯕ ꯏꯔꯩꯗꯨꯗ ꯍꯧꯖꯤꯛꯇ ꯆꯠꯂꯨꯔꯗꯤ ꯀꯤꯔꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯅ ꯀꯨꯝꯃꯨꯕ ꯌꯥꯅꯗꯦ ꯃꯇꯝꯗꯨꯗꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯆꯤꯡꯊꯔꯀꯥꯟꯗ ꯀꯞꯄꯁꯨ ꯌꯥꯎꯅꯔꯤꯄꯣꯠꯅꯤ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯨꯝꯃꯤꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯕꯗ ꯀꯤꯖꯗꯅ ꯀꯞꯄꯤꯕ ꯑꯩꯈꯣꯏꯅ ꯆꯤꯡꯊꯕꯒꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯏꯔꯣꯏꯕ ꯑꯗꯨꯝ ꯍꯩꯈꯤꯗ꯭ꯔꯦ ꯏꯁꯤꯡꯒꯨꯝꯕ ꯀꯤꯕꯒꯤ ꯑꯁ ꯑꯩꯗꯤ 이루빠가네 이루빠 산가 따나도이네 이니가 이시sel가 ꯑꯁ ꯉꯥꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯤꯗ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒꯨꯝꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯁꯨꯝ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯏꯃꯥꯍꯣꯏ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅ ꯉꯁꯥꯏꯒꯤ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯅ ꯃꯃꯧ ꯑꯣꯏꯕꯤꯁꯤꯡꯁꯤꯗ ꯉꯝꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯅꯦꯝꯁꯤꯡꯅ ꯉꯝꯅ ꯆꯠꯄ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯧꯁꯤꯡꯅ ꯃꯅꯦꯝꯁꯤꯡꯁꯦ ꯉꯝꯅ ꯆꯠꯄ ꯃꯁꯤ ꯀꯔꯤꯗꯩ ꯑꯣꯏꯔꯛꯄꯅꯦꯅ ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯤꯒꯦꯕ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯡꯇꯛꯇꯗꯤ ꯃꯤꯟ ꯂꯩꯕ ꯅꯠꯇꯦ ꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯑꯒꯁꯨ ꯐꯧ ꯁꯨꯔꯤꯅꯤ ꯑꯗꯒꯤ ꯏꯆꯥꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯆꯔꯨꯅ ꯆꯥꯛꯁꯨ ꯊꯣꯡꯉꯤꯕꯅꯤ ꯑꯗꯒꯤꯗꯤ ꯁꯟꯒꯣꯜ ꯑꯃꯗ ꯁꯪꯒꯣꯜꯁꯦ ꯕꯤꯕꯤ ꯐꯅ ꯂꯩꯅꯔꯝꯒꯅꯤ ꯂꯩꯅꯔꯝꯃꯤꯅꯦ ꯑꯗꯨꯅ ꯁꯟ 12-13 ꯑꯗꯨꯅ ꯊꯝꯕꯨꯟ ꯊꯥꯗꯅ ꯃꯔꯣꯝ ꯑꯃ ꯋꯥꯔꯤꯕ ꯂꯤꯁꯥꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯄꯤꯊꯛꯄ ꯌꯥꯝ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯗꯨꯅ ꯀꯥꯡꯃꯩꯁꯤꯅꯅꯦ ꯃꯐꯝ ꯑꯃꯗ ꯈꯨꯗ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯀꯪꯕꯅ ꯃꯈꯥ ꯊꯪꯉꯅꯤ ꯑꯆꯣꯠꯄꯅ ꯃꯊꯛ ꯊꯪꯉꯅꯤ ꯑꯗꯒꯤꯗꯤ ꯎꯠꯁꯤꯅ ꯑꯃꯨꯛ ꯀꯤꯛ ꯅꯝꯁꯤꯜꯂꯒ ꯃꯗꯩꯗ ꯀꯨꯏꯅ ꯑꯍꯤꯡꯗꯨꯃ ꯀꯣꯟꯅꯅꯕꯒꯤ ꯑꯗꯨꯗꯨꯃ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯅꯤ ꯏꯆꯥ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯅꯅꯦ ꯏꯆꯥꯁꯦ ꯃꯕꯨꯛꯀꯥꯁꯦ ꯊꯕꯠ ꯇꯠꯂꯝꯖꯥꯠꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯩ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯨꯄꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯃꯃꯧ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯒꯦꯔꯥ ꯃꯃꯥ ꯑꯣꯏꯒꯦꯔꯥ ꯑꯔꯩꯕꯁꯤꯡꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤꯅ ꯉꯁꯥꯏ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏꯗꯧꯕꯅꯤ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯍꯩꯅꯕꯤ ꯍꯦꯕꯤꯠꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯑꯣꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯃꯦꯆꯤꯟꯅ ꯂꯣꯏ ꯁꯤꯟꯈꯤꯕꯁꯤꯗ ꯁꯨꯝ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯁꯨꯝ ꯇꯜꯂꯛ ꯑꯗ ꯉꯥꯡꯅ ꯁꯛꯅꯔꯛꯄꯗ ꯑꯩꯈꯣꯏ ꯕꯥꯅꯤ ꯍꯧꯖꯤꯛ ꯈꯟꯅꯁꯦꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯅꯤꯡꯅꯤ ꯃꯤꯁ ꯅꯤꯝꯂꯥꯅ ꯑꯗꯨꯝ ꯉꯝꯅꯤꯡꯅꯤ ꯅꯠꯇ꯭ꯔꯥ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯔ ꯃꯆꯤꯟ ꯌꯥꯎꯗꯨꯅ ꯉꯝꯈꯤꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯛꯁꯦ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯊꯕꯛꯁꯦ ꯏꯃꯥ ꯃꯦꯆꯤꯟꯅ ꯂꯣꯏ ꯁꯨꯈ꯭ꯔꯕꯅ ꯃꯤꯅ ꯁꯨꯕꯁꯦ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯜꯂꯛꯄ ꯁꯨꯝ ꯁꯨꯈꯤꯗ꯭ꯔꯕꯅꯤꯅ ꯇꯟꯖꯜꯂꯛꯄ ꯑꯗꯨꯕꯨ ꯑꯍꯥꯎꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯅꯤ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯉꯝꯅꯤꯡꯕ ꯑꯍꯩꯕꯁꯨ ꯑꯗꯨꯝ ꯁꯥꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯁꯦ ꯏꯃꯥ ꯁꯨꯝ ꯌꯦꯡꯉꯣꯕ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯊꯦꯡꯅꯕꯤꯔꯝꯕ ꯌꯥꯏ ꯊꯦꯡꯅꯕꯤꯔꯝꯗꯕ ꯌꯥꯏ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯁꯦ ꯁꯨꯗꯕ ꯃꯤꯅ ꯍꯦꯟꯕꯅꯦ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯍꯦꯟꯕꯅꯦ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ ꯑꯍꯥꯎꯕ ꯆꯥꯕꯁꯦ ꯃꯇꯝ ꯃꯥꯡꯉꯤ ꯀꯨꯏꯅ ꯊꯣꯡꯗꯕ ꯌꯥꯗꯦ ꯊꯕꯛ ꯁꯨꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯍꯥꯎꯕ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯗꯨꯗ꯭ꯔꯦ ꯊꯕꯛ ꯁꯨꯔꯒ ꯋꯥꯔꯒ ꯍꯜꯂꯛꯑꯕꯅꯤna ꯑꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯏ ꯁꯧꯒ꯭ꯔꯤꯃꯛꯇ ꯊꯣꯡꯉꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥꯔꯨꯔꯕꯅꯤna ꯌꯥꯝ ꯍꯥꯎꯏ ꯑꯗꯣ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯍꯦꯜꯂꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯣꯏ ꯄꯥꯟꯕ ꯌꯥꯎꯔꯝꯗꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯣꯡꯂꯛꯏꯕꯁꯦ ꯈꯪꯗ꯭ꯔꯦꯕꯀꯣ ꯍꯣꯡꯂꯛꯏꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯅ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯡꯇꯛꯇꯗꯤ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯒ ꯈꯥꯎ ꯑꯃ ꯌꯥꯟꯁꯤꯜꯂ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯆꯦꯟꯖꯔꯤꯕꯁꯤꯅ ꯑꯃꯨꯛ ꯃꯆꯥꯁꯦ ꯑꯃꯨꯛ ꯊꯤꯟꯅꯤ ꯑꯃꯨꯛ ꯂꯧꯕ ꯆꯠꯀꯅꯤ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗꯁꯨ
ꯑꯩꯁ ꯃꯣꯏꯅ ꯄꯤꯖꯔꯤꯕ ꯄꯤꯊꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯧꯔꯛꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯥꯡꯇꯛꯇꯗꯤ ꯆꯥꯛ ꯆꯥꯛꯈꯣꯡ ꯃꯆꯥꯗ ꯆꯦꯜꯍꯟꯈ꯭ꯔꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒꯅꯦ ꯑꯍꯣꯡꯕ ꯆꯥꯛꯁꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯏꯃꯥ ꯊꯣꯡꯕ ꯅꯪꯗ꯭ꯔꯒꯁꯨꯅꯦ ꯉꯔꯥꯡꯒꯤ ꯆꯖꯤꯛꯇꯨ ꯑꯗꯨꯝ ꯄꯤꯖꯈ꯭ꯔꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯃꯣꯏ ꯉꯧꯕꯅꯦ ꯊꯣꯡꯕꯅꯦ ꯇꯥꯎꯕꯅꯦ ꯃꯣꯏꯅ ꯇꯧꯖ ꯆꯧꯕꯅꯦ ꯀꯔꯤꯅꯦ ꯑꯗꯨꯗꯨꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯣꯏꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯨꯔꯤꯁꯤꯗꯅꯦꯕ ꯉꯁꯥꯏ ꯏꯃꯥꯁꯤꯡ ꯍꯥꯏꯁꯤꯗꯤ ꯍꯩꯖ ꯁꯤꯡꯖꯕꯣꯟꯇꯦ ꯉꯥꯡꯖꯕꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯗꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯕ ꯑꯉꯥꯡꯗꯨꯐꯥꯎꯗ ꯑꯍꯟꯕꯒ ꯑꯣꯟꯁꯤꯟꯅꯔ ꯑꯗꯨꯝ ꯃꯆꯤꯟ ꯈꯨꯝ ꯉꯝꯃꯦꯕ ꯀꯩꯒ ꯍꯥꯏ ꯀꯥꯟꯗ ꯎꯔꯛꯏꯕ ꯈꯪꯉꯛꯏꯕ ꯃꯌꯥꯝꯗꯣ ꯎꯠꯊꯣꯔꯛꯏꯕ ꯑꯩ ꯁꯤꯡꯈꯩ ꯍꯩꯔꯦ ꯈꯪꯉꯦ ꯑꯗꯣ ꯏꯃꯥꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯒꯤ ꯊꯧꯔꯝꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥꯡꯉꯛꯏꯕꯁꯤꯡꯁꯦꯀꯣ ꯃꯁꯥꯒꯤ ꯂꯣꯏꯅ ꯀꯛ ꯂꯥꯎꯔꯒ ꯑꯉꯥꯡ ꯑꯃꯅ ꯉꯥꯎꯍꯟꯕꯗ ꯑꯩ ꯋꯥꯟꯗꯒꯩ ꯅꯣꯛꯏꯅꯤ ꯀꯩꯅꯣ ꯑꯉꯥꯡꯅ ꯑꯃꯨꯛ ꯅꯩꯁꯜꯂ ꯊꯝꯃꯝꯃꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯃꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯧꯃꯛꯇ ꯎꯕꯕꯨ ꯑꯣꯏꯔꯣ ꯍꯧꯕꯗꯒꯤ ꯍꯧꯅ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯅꯥꯄꯤ ꯁꯤꯅꯕ ꯃꯅꯥ ꯀꯣꯟꯁꯤꯟꯕꯤ ꯃꯅꯥ ꯀꯣꯟꯊꯣꯛꯄꯤ ꯑꯉꯧꯕ ꯑꯗꯒꯤꯗꯤ ꯋꯥꯒꯤ ꯇꯤꯟ ꯇꯥꯕ ꯑꯗꯒꯤ ꯃꯅꯨꯡꯗ ꯇꯤꯟ ꯍꯨꯠꯄ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯂꯧꯗꯨꯅ ꯑꯃꯨꯛ ꯍꯧꯔꯛꯅꯕ ꯄꯥꯜꯂꯛꯅꯕ ꯃꯔꯨ ꯆꯪꯅꯕ ꯃꯅꯥ ꯇꯦꯛꯊꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯥꯏꯔꯤꯕꯅꯤꯗꯣ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯟ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯝꯗꯗꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯏꯄꯥꯡꯒꯟ ꯐꯔꯤꯉꯩ ꯀꯟꯅ ꯀꯨꯝꯃꯤꯉꯩ ꯃꯇꯝꯁꯦ ꯄꯦꯡꯕꯤꯅꯤ ꯑꯅꯤꯔꯛ ꯄꯦꯡꯒꯗꯧꯔꯤꯕꯅꯤ ꯈꯨꯂꯪ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯌꯥꯝ ꯋꯥꯔꯛꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯐꯧ ꯑꯃ ꯍꯧꯅꯕ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯕꯨꯛꯁꯤꯗ ꯆꯥꯏꯔꯤꯕ ꯄꯦꯁꯇꯤꯁꯥꯏꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯆꯥꯁꯤꯜꯂꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯧꯒꯤ ꯄꯜꯂꯛꯑꯒ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯃ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯦ ꯏꯃꯥꯒ ꯃꯤꯁ ꯅꯤꯝꯂꯥꯒ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯕ ꯂꯧ ꯌꯩꯕ ꯉꯁꯤꯗꯤ ꯂꯧ ꯌꯩꯗꯣꯔꯦꯒ ꯍꯥꯏꯔꯒ ꯂꯧ ꯌꯩꯕ ꯆꯠꯂꯝꯗꯥꯏꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯊꯗꯅ ꯃꯗꯨꯗ ꯁꯟ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧ ꯌꯩꯗꯣꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯆꯔꯨꯗ ꯑꯣꯟ ꯁꯥꯟꯅꯕꯒꯤ ꯅꯣꯕꯥꯞ ꯍꯦꯛꯑꯒ ꯆꯥꯔꯅꯤ ꯍꯩ ꯃꯦꯠꯂꯒ ꯆꯥꯕ ꯊꯥꯏꯅꯒꯤ ꯂꯧ ꯁꯨꯕ ꯃꯇꯝꯗ ꯍꯩ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤ ꯑꯩꯁꯨ ꯂꯧ ꯐꯧꯕꯣꯡ ꯈꯣꯝꯕ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯀꯩꯅꯣ ꯃꯔꯛꯇ ꯑꯗꯨꯝ ꯑꯗꯨꯏꯗꯨꯅ ꯆꯥꯛꯀ ꯄꯨꯔ ꯆꯠꯂꯤꯀꯣ ꯍꯥꯏꯗꯤ ꯍꯥꯞ ꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯊꯥꯕ ꯇꯪꯈꯥꯏ ꯆꯠꯂꯦꯅ ꯄꯣꯊꯥꯕ ꯃꯇꯝꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯕꯨꯖꯤꯌꯥꯁꯤꯒ ꯆꯥꯛꯀ ꯊꯨꯝꯒ ꯇꯣꯠꯂ ꯆꯥꯕꯩ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯃꯒ ꯆꯤꯛꯑꯒ ꯑꯗꯨ ꯆꯥꯁꯤꯜꯂꯅꯤ ꯑꯗꯨ ꯑꯃꯨꯛ ꯈꯣꯝꯗꯣꯏꯅꯦꯕ ꯋꯥꯔꯤꯁꯤꯗꯤ ꯃꯤꯁ ꯅꯤꯝꯂꯥꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯃꯤꯁ ꯅꯤꯝꯂꯥꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯩꯔꯝꯃꯦ ꯃꯥ ꯑꯍꯟꯁꯤꯡꯒ ꯁꯝꯅꯔꯛꯏ ꯑꯩ ꯑꯍꯟꯁꯤꯡꯒ ꯑꯗꯨꯝ ꯈꯔ ꯄꯨꯜꯂꯛꯑꯦ ꯁꯤ ꯐꯠꯇꯦ ꯁꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯤꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯏꯈꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯗꯨ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕꯒꯤ ꯐꯠꯇ꯭ꯔꯤꯕ ꯀꯩꯗꯧꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕꯩꯅꯣ ꯃꯔꯝ ꯍꯥꯏꯔꯛꯎꯒ ꯇꯧꯔꯒ ꯑꯣꯟꯈꯠꯂꯒ ꯈꯨꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯩꯗ ꯑꯍꯟꯁꯤꯡꯅ ꯍꯥꯏꯁꯦ ꯁꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯍꯥꯏꯅꯔꯝꯃꯤꯁꯦ ꯊꯥꯏꯅꯗꯤ ꯆꯤꯟ ꯄꯥꯠꯄ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯑꯁꯥ ꯄꯣꯛꯊꯣꯛꯄꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒꯨꯂꯤ ꯂꯩꯔꯒ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯔꯒ ꯆꯥꯏꯀꯣ ꯃꯇꯝꯗꯨꯗꯗꯤ ꯂꯩꯕꯨꯡ ꯈꯥꯡꯒꯗ ꯈꯨꯍꯤ ꯍꯥꯞꯆꯜꯂꯒ ꯁꯨꯝꯃꯒ ꯃꯆꯨꯝ ꯆꯨꯝꯊꯣꯛꯑꯒ ꯊꯛꯄꯗ ꯂꯥꯏꯍꯧ ꯐꯩ ꯑꯗꯒꯤ ꯆꯤꯝꯕꯥꯟꯗ ꯄꯥꯠꯄ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯄꯣꯛꯊꯣꯛꯄ ꯂꯣꯏ ꯐꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯅꯠꯇ꯭ꯔꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯃꯥꯅꯤ ꯂꯥꯏꯍꯧ ꯁꯥꯒꯠꯄꯗ ꯂꯩꯕꯨꯡ ꯈꯥꯡꯉꯅꯦ ꯁꯤꯠꯂꯒ ꯁꯤꯡꯒꯤ ꯃꯍꯤꯅꯦ ꯈꯣꯏꯍꯤꯅꯦ ꯊꯨꯝ ꯃꯔꯨ ꯑꯃꯅꯤ ꯍꯥꯞꯆꯜꯂꯒ ꯑꯗꯨꯗ ꯄꯤꯊꯛꯅꯩ ꯑꯗꯩ ꯆꯤꯡꯕꯥꯟ ꯄꯣꯛꯈꯥꯏꯔꯦ ꯂꯩꯕꯨꯡ ꯈꯥꯡꯗ ꯅꯣꯏꯁꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯤ ꯑꯗꯒꯤ ꯆꯤꯡꯕꯥꯟ ꯄꯣꯛꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯒꯁꯨ ꯎꯅꯧꯑꯅ ꯎ ꯑꯃ ꯂꯩꯕꯗꯣ ꯁꯤꯡ ꯑꯃ ꯊꯥꯅꯕꯗꯣ ꯑꯗꯨꯒꯤ ꯁꯧꯔꯛꯄ ꯊꯥꯔꯀꯥꯟꯗ ꯃꯅꯤꯡꯗ ꯁꯧꯔꯛꯄ ꯑꯉꯥꯡꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯇꯩꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯂꯣꯝꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯁꯥꯃꯤꯟꯅꯔꯦ ꯏꯃꯥꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯃꯇꯝ ꯀꯩꯅꯣ ꯇꯧꯔꯗꯤ ꯏꯁꯩ ꯄ꯭ꯔꯥꯊꯅꯥ ꯃꯇꯦꯛ ꯑꯃ ꯌꯥꯏꯌꯦ ꯏꯃꯥ ꯂꯥꯏ ꯍꯔꯥꯎꯕꯗꯩ ꯂꯧꯈꯠꯂꯛꯑꯁꯨ ꯌꯥꯏꯌꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯤ ꯑꯩ ꯍꯩꯇꯦꯌꯦ ꯂꯥꯏ ꯍꯔꯥꯎꯗꯕꯒꯤꯁꯨ ꯌꯥꯏꯌꯦ ꯍꯧꯔꯒꯦꯀꯣ ꯍꯩꯕꯗꯤ ꯅꯠꯇꯦꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯁꯨꯝ ꯆꯦ ꯂꯥꯡꯕꯟ ꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯥꯊꯅꯥꯗ ꯃꯇꯦꯡ ꯈꯤꯇꯪ ꯁꯛꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯍꯣꯏ ꯏꯃꯥ ꯁꯛꯄꯤꯌꯨ ꯑꯗꯒꯤ ꯑꯩꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯕꯦꯝꯃ ꯅꯤꯔꯃꯂꯥꯅꯅꯦ
ꯅꯪꯕꯟ ꯊꯥꯗ ꯑꯣꯏꯕꯅꯤꯅ ꯀꯨ 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 ꯈꯣꯡꯉꯤ ꯅꯪ ꯈꯨꯅꯨꯗꯣ ꯑꯗꯨꯝꯇꯪꯗꯤ ꯁꯛꯄꯤꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯂꯣꯏꯁꯜꯂꯛꯄꯗ ꯍꯣꯏ 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 ꯏꯃꯥ ꯌꯦꯡꯖꯒꯦ ꯏꯃꯥ ꯎꯝ ꯍꯧꯕꯤꯔꯣ ꯏꯃꯥ राधा सीता गी श्री चोरोंदे संजवने हवायमा संजवने सान दियुना राधा सीता गीती चोरोंदे उसंग पाले जदी हितोरुंदा नतने इलंबिलम जिंबियो लीलायाव हंबियो निजै फिगाव साने राधा कृष्ण गीती चोरोंदे इबुंगो चुरान लेतिंग विन नोंग मंजब राधे छोरी न उइद लीव मूर्ति दो पाम जय उज राधा सीता गीती चोरोंदे langam drava ipalanja ipangam drava itoron thangde kundalina giao hơn biêu ô na nai ki na nai ôi hơn biêu lan năm giờ bờ ipa lan về Sindagi makadi mayam lay color mayam mayam gani. Balo balo ima. Ima yam phaza. Sigani haiba butalida. Note sankritan jingge tara tara ga lien bajine nungari je. Ai de amna mana baby sansan gi sai jam pam je. Phaza bane. Ado baby sansan gi sai ju kaya hai taba pam jari mai ma. Phaza da. Ai ju matiem da sakninge. Arimbada ahing se hokha Redo Kana sakdo ngasi hapta amuk se Miss Nimla ga program tawminarudabane do ngasi tawminarji pura hongbam lerame isai se ima ai isai tawge na nga ori kanda isai yam sakningbudo isai se taro kanda isai yam sakningbido oiba ada kari isai tamdoiba matam isai tamge adudi kaisu phawroi not isai tamwa imai chara hele not isai tamwa ai tamame matam khara ado aina haijau haidi yumda leiraga tawba aina yumda leiraga aina phange khaliba panthungdudi phangbadi ngamoi angang oiribanina matamdadi not isai ga har yam thak to handana khanjaruba haitare ko ado haujikti ekta magunse yam leirame not isai gi dei khulang isai gi
ahal oisilakpoi da khangde taba yam nungai haiba nungshijaba nangbu ima tominong nam jan kaidagi lakpano kanana nangbu tharakpano karigidama lakpano nungshijaba nangbu thamoigi chikla nangse maikini haine guru zon singna nangna pai khrabada kanana laktuna thirararoine yum sida thagachari ma ngahak imaga awa nungai wari saminaba yam nungaire isa ani na no mane mathak na maro ma phajari ba isa ani da de kitang no ko da imana no ko ne hendoi ni ko phamong ni na are thagachari ma mathangi kolargi wari mu taminasi ai din ne in thana lo pa ki bodi kalak te ba ko khon phaba ni yam kalak se ba ko ade ni ra mala gi khonjen ma phajari ba kan isa puspa ni khonjen na maro manung ki ba yam phajai thagachari ma matam thang na ne leibang phajagi gon theba to ba ngam bo oi ko the ta ba ka da ba soi da ba ngam da ba na da ba yek da bo oi ko thagachari ima khoi gi bor dagi mayam gi seba matolom na tawba ngam boi jage ima khoi mayam su ana e yaudana nuai na thorom sing tabiyo thagachari ado amuba za se salo haine ita luinabi ita pamjade amuba za se ita pamjade amuba ja se lutung da tarak pa khoi khoi ba shamla kal mitu bungam jabi makha dikhangdre chum sakhidabaduna ko thagachari mayam pumna mak live ta sulai biri basing radio ta biri basing udraba na haibu sam yawe joya oi aduga mama subita ibong robert nomaite malengambi ujai loina nene helen thagachari mayam pumna makau da baso ayambana sidi wari ngakta ngairamina bogo kaudaba du mayam yaure waro biroi adum uba mitmang da dak tarakpado kaujarake mama bimolata mama khedabati konthaujam pabong budichandra soibam thagachari pumnamak churchit singh asigi matam solution lakadore matangi color lakachage nushit mafam da leba male malangba na sen thore tingar huis hello malangba nang che ngawida manini kari lamgi malang budo ngawri sibo nungsit maramda laiba male ayuda ais masi sagol bangi nungsit ni silaije mani sagol bangi nungsit lamai dong da sitpiri da natraga sagol banda masada dum sitpiri da sagol mangi ka manungda khusemgi malangba khusemgi malangba yumnam taruk sagai yumnam taruk se pam dena kochen chelaga tare chuba yumnam da pan gi bai ma dani ichani amada iko jang senbi yo iko chatla boi ma ima je iko chatle ngasidi ado ima kari akoi wari shana iko je khangau dana chalak pa je ma semba ya de boko kola mu kak thala kan da phagum di tawne do kak that pa di yara roi do ni na kai wari se iko chatla di wai sha ba yam nungai ba ne akoi wari shana ra kan da laptho ga yengage laptho yengo as nung di nungai ba ne he wari di nungai do ni ai na ngang ji shan ta jau jar da marak ta tawdra nga hawai phone akoi gi tetret pairing ai da tetret pairing ai da haidi keypad ki phone WLM je kariba kari maming do kau thokre ne thokpado mobile phone Nokia gi
ꯃꯥꯒꯤ Nokia ꯃꯣꯗꯦꯜꯗꯣ 800 ꯅꯠꯇꯦ 800 ꯅꯠꯇꯦ 600 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 1600 ꯍꯥꯏꯕ 16 ꯀꯩꯅꯣ 60 ꯄꯟꯗꯤ ꯄꯟꯕꯅꯦ 1600 ꯇꯨꯅ ꯑꯃꯨꯛ ꯀꯂꯔ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯀꯂꯔ ꯑꯣꯏꯗꯕ ꯍꯪꯒꯄꯥꯟ ꯆꯪꯂꯤ ꯆꯪꯂꯤꯒ ꯇꯧꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒ ꯀꯤꯄꯦꯗꯀꯗꯣ ꯀꯦꯗ꯭ꯔꯦꯛ 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 ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯦꯕ ꯑꯗꯨꯏꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ 이자니나 좀 말이 사나로 어두면 따는 거예요. ꯑꯗꯣ ꯏꯃꯥꯁꯦ ꯃꯃꯥꯡꯗ ꯋꯥꯔꯤꯗꯤ ꯑꯌꯥꯝꯕ 이마ꯒꯤ ꯑꯌꯥꯝꯕ ꯍꯧꯔꯛꯉꯩ ꯋꯥꯔꯤꯗꯤ ꯂꯣꯏꯗꯤ ꯂꯣꯏꯁꯟꯈ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯇꯧꯁꯤꯒꯦ 이마 ꯋꯥꯔꯤꯁꯦ ꯑꯩ ꯁꯨꯝ ꯐꯣꯟ ꯐꯪꯕꯗ ꯌꯦꯡꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯗꯒꯤꯅꯦ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯛ ꯐꯪꯗꯣꯛꯈꯤꯕ 이마제 ꯁꯨꯝ 다우디 좀 ꯇꯥꯔꯝꯕꯅꯦ 야갈래 이마제 안나마 맞답나 다우디 좀 야이 ꯑꯥꯎ ꯌꯥꯏ ꯑꯗꯣ 이마ꯒꯤ ꯂꯩꯁꯥꯔꯤꯉꯩ ꯋꯥꯔꯤꯗꯣ ꯃꯩ ꯍꯧꯕꯅꯦꯕ ꯑꯗꯣ 이마제 ngasi제 ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯍꯥꯟꯅ ꯇꯧꯕꯤꯗꯣꯔꯤꯕ꯭ꯔꯥ ꯗꯥꯏꯂꯣꯛ ꯇꯧꯕꯤꯗꯣꯔꯤꯕ꯭ꯔꯥ ꯏꯁꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯔꯤꯕ ꯅꯣꯠ ꯉꯥꯛ ꯁꯛꯈ꯭ꯔꯦ ꯑꯅꯧꯕ ꯅꯣꯠ 이마ꯅ ꯋꯦꯁꯇꯔꯟ ꯁꯛꯂꯛꯇꯣꯔꯤꯕ꯭ꯔꯥ ꯋꯦꯁꯇꯔꯟꯗ ꯁꯛꯄ ꯌꯥꯕꯅꯦ ꯑꯗꯣ ꯒꯤꯇꯥꯔ ꯂꯩꯍꯧꯗ꯭ꯔꯦ ꯀꯩꯅꯣꯒꯤ ꯋꯦꯁꯇꯔꯟ ꯁꯪꯀ꯭ꯔꯤꯇꯟꯒꯤꯗꯣ ꯐꯖꯩ ꯅꯧꯖꯩ ꯕꯤꯟꯗꯥ ꯑꯕꯤꯔ ꯁꯥꯏꯔꯤ ꯀꯥꯏꯅ ꯕꯣꯅꯤꯅ ꯁꯛꯄꯗꯣ ꯍꯣꯏ ꯍꯣꯏ 1100ꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯑꯥꯎ 800 ꯅꯠꯇꯦ Nokia ꯇꯈꯤꯜꯂꯦ ꯏꯕꯥꯅ Nokia 1600 1100 PK-ꯅꯁꯨ ꯑꯃ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯛꯀꯗꯣꯏꯕ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯅꯦꯕ ꯍꯣꯔꯦꯟ ꯏꯆꯥꯅꯅꯦ ꯑꯃꯨꯛꯇ ꯂꯣꯏꯁꯟꯕꯤꯔꯛꯑꯣꯕ ꯌꯥꯝ ꯇꯥꯖꯅꯤꯡꯕ ꯑꯩꯅ ꯌꯦꯡꯁꯤ ꯏꯃꯥ ꯇꯥꯕꯨꯗꯤ ꯍꯧꯕꯤꯔꯛꯑꯣ ꯌꯥꯝ ꯇꯥꯔ ꯄꯣꯠꯅꯦ ꯑꯗꯣ ꯏꯆꯥꯅ ꯁꯛꯄ ꯑꯃꯨꯛ ꯇꯥꯅꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ 이마나 ꯗꯦꯕꯗꯥꯁ ꯐꯤꯂꯝꯒꯤꯅꯦ ꯁꯨꯅꯤꯇꯥ ꯅꯦꯄꯝꯅ ꯁꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ ꯑꯗꯣ ꯃꯌꯦꯛꯇꯤ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇꯪ ꯍꯧꯔꯛꯑꯣ ꯏꯃꯥ ꯍꯧꯔꯛꯑꯣ ꯈꯣꯡꯊꯔꯛꯀꯦ ꯈꯣꯟꯗꯥꯁꯤꯒ ꯃꯤ ꯆꯥꯠꯇ ꯂꯩꯕ ꯃꯤ ꯂꯣꯏ ꯍꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯦꯟꯖꯟꯅꯔꯛꯇꯣꯔꯤꯕꯅꯤ ꯆꯦꯟꯖꯟꯅꯔꯛꯇꯣꯔꯤꯕꯅꯤ ꯉꯁꯤ ꯑꯅꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯏꯁꯩ ꯁꯛꯂꯛꯏꯁꯦ ꯀꯅꯥꯅꯣꯅ ꯑꯝꯇ ꯇꯥꯍꯧꯔꯨꯒꯦꯅ ꯉꯁꯥꯏ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯧꯖꯔꯛꯑꯒꯦꯀꯣ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯡꯖꯤꯟꯗ ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯡꯖꯤꯟꯗ ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯑꯩ 이세이 척비니 아이 저고이 사비니 아이 이세이 척비니 아이 시대야이 나대야이 여움시 마땅 탁르고 여움시 마땅 탁비고 아이기 능시 통진다 ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯁ꯭ꯋꯥꯏꯗ ꯂꯦꯞꯆꯔꯒꯦ ꯈꯣꯟꯒꯁꯤ ꯌꯥꯗꯦꯗ ꯏꯃꯥ ꯈꯨꯕꯥꯛꯁꯦ ꯀꯅꯥꯒ ꯈꯨꯃꯤꯟꯅꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯨꯔꯛꯏꯕ 와우 바바 thank you 이마ꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯕꯕꯥꯒꯤ ꯇꯟꯊꯥꯗꯣ ꯆꯥꯅ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯑꯦ ꯑꯗ ꯑꯩꯅ ꯃꯣꯕꯥꯏꯜꯁꯤꯗ ꯀꯃꯥꯏꯅ ꯄꯥꯏꯖꯥꯅꯣ ꯑꯗꯣ ꯈꯨꯕꯥꯛꯁꯤ ꯀꯃꯥꯏꯅ ꯈꯨꯏꯖꯥꯅꯣ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯑꯗꯣ ꯈꯨꯕꯥꯛꯁꯤ ꯑꯣꯟꯅꯔꯝꯃꯦ ꯃꯐꯝꯗꯒꯤꯅꯦ ꯈꯨꯕꯥꯛꯇꯣ ꯊꯥꯔꯛꯏꯕ ꯈꯨꯕꯥꯛ ꯑꯩꯅ ꯑꯣꯟꯅꯔꯝꯃꯦ ꯃꯉꯣꯟꯗ ꯇꯧꯔꯤꯁꯦ ꯁꯛꯎ ꯉꯁꯤꯗꯤ ꯃꯥꯗꯤ ꯏꯁꯩ ꯁꯛꯄ ꯈꯔ ꯍꯩꯕꯅꯦꯕ ꯑꯗ ꯃꯥ ꯉꯁꯤꯗꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯌꯥꯎꯔꯦ ꯋꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯀꯣ ꯏꯃꯥ ꯑꯥꯎ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯀꯔꯤꯅꯣꯝꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯒꯅꯤ ꯀꯩꯅꯣꯝ ꯈꯜꯂꯝꯒꯅꯤ ꯏꯀꯥꯏ ꯊꯤꯒꯟꯕꯅꯦꯕ ꯑꯩꯅ ꯄꯨꯊꯣꯛꯇꯅ ꯃꯃꯥꯏ ꯀꯜꯍꯜꯂꯤꯕ ꯑꯩꯁꯦ ꯑꯩ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯗꯅꯦ ꯑꯁ ꯌꯥꯝ ꯄꯪꯈ꯭ꯔꯖꯥꯠꯅꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯤꯅ ꯄꯪꯕꯩ ꯃꯔꯝ ꯑꯃ ꯍꯥꯏꯔꯛꯀꯦꯀꯣ
하이비로 클래스 5 까라버니. 싱베이지 하이비로 빵베이지 하이비로 이마. 싱디 아이 국방감니. 이마나 거의 이마자 이들 레이바. akwai dada ni je ima boksi angang yaw do mo manakta dum lai khraba re baba na amin ngoi benina afam amada amada puksa chat lai khraba hoi ado ima sa da lai ba ge ima jina sa thok khar kan da so lon da lu so mang ni ne hairam ba ai ji din pa ma cha tinam ni na 3 copy gumba chaite copy gumba kari khani u ka bi gum pukchan sana bani na ne khoi ma u karam gan ko ha de ne ba ada hujiki pungdon matam adai haining matam je hek paka bi dune ba adai da so je mang da ba ne ne so lonjal la ga thongnau langjalam ba so mang da na bane na so lonjal la ga so jung thongnau bai manung da langjalami ba adai ai adu da so ji lok thok ba yani ya ga khang pote khushing do chai de singbai chang do dai da dum lei le ba chai daga maning dong phaka ga so du lok thwe ai na pang bai chang je hujik pudi khaga singe ado imana ga matam du da lai harau bagi jagoi sab do yam ning chap ka tinga ga khut khuthek to as lai rau jagoi sab de ku kallam ni koi di ipam je lai ga hek thang nei ba ado jagoi saba isai dance tawbu da so koi gi ngak khwang khut loina leng ba hai tare ko leng ba le do leng da na sab ju lei ba ado ima gi khusa mawong je areng bi oi doira leng da bi oi doira as jagoi saba ga di hai jan ni ado di lengam mani sum ni mu pa ma bo ado di loina isa gi mako ka chingai pone la rau mai bi ga saminari bani matau di mande liksho ga thawai habdu da adu ga di thau ai ima di akoi dada ya ma jina akoi hayeng di low hiling do di ukai tak toi ni ha di ukai tong ba chat toi ni ba ima na chai ni adu ukai tong ba je chat pa je ukai da san na mai para thau ba de electric post sa thingjan na as al ka no da ta soki kan strong de labu ki sing ta ba ni line chan bani ma du mai na koi gi kuka taw mi se angang da su ne sok taw ga ma la sung sok ta ba lei ba thawai na ke tap na ing na tu san ba du ne cho om ba adu ga koi chen ma phana pu na ngam da ba angang gi dok law ga tu ra ga sung sok ta ba lei ba adu gum ba ja ni ma je gal school gi ada khongnang bot pa mi horam me khongnang bot si da akhoi manga taru ka ra ga ina matoli thang thang ba khongnang bot si mara yaw da ba gi akhoi mayam tonga turak pa ada aina matoli thang thang ba do aduna kain sok tra ga makhong thang ba duna ne mamai kha kaino du kai ba wan ai di mathong di ti charak ta ba ishor na chan bani ma cheng lei bagi cheng lei bai ni nasa iroi bagi wafam am hai gi do au as iroi baga di timpha de hem bazan timpha iroi san li bai mana timpha iroi bi longdao as adu maga di ni ne jan ya jana ti ayu kai kale thuti si da ko konga am se chala freedom ni chala ga khoi gi pukhi asang ma pareng ni da iroi ba da kuju ga mo chen mu san ra isang ga ka ba timpha manang ga ne khadang da bakpa do marang lang nang ba chat pa jan mi gi pukhi masing thi dim ni do khoi di karai da pukhi duga ising ga pala kainom ning jing ei ma da kainom ta hang hoge marak thana khoi matam du da di khoi gi pukhi da gi ising se so ga khoi pul gum da yo ga khoi phigri ji hai ba ga na dam sisin da me bo ko phigri ji habra phigri habra ka re khang de kui re sisin da charon soi re phigri ado akhoi na khangak pa da do mai tawra me do ima hoi matam da ka mai na ising thak pa cha ba se ka mai sisin da ra ke do ising a khoi ye lang mai dong gi di na mamang la kai di pukhi ji yam phajal lai ba ada ising chana ba pukhi ji tonga na thame thamaga iru jada ba kolik chamna ba pukhi ji ma thame aduga khoi di ima ji ising ji joto nyam tawe ka kharung thongjaw gi kharung achau ba ani je loi phit ta thamani thamaga
ꯀꯩꯅꯣ ꯅꯨꯃꯤꯠ 7-9 ꯌꯣꯛꯑꯒꯅꯦ ꯑꯗꯨ ꯊꯛꯇꯣꯏꯅꯤ ꯐꯤꯖꯤꯒ ꯑꯝꯇ ꯍꯥꯏꯗꯦ ꯈꯨꯗꯛꯇ ꯁꯣꯛꯄ ꯏꯁꯤꯡꯗꯤ ꯁꯨꯛꯊꯛ ꯊꯛꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯪ ꯏꯁꯤꯡ ꯊꯛꯄ ꯌꯥꯕ ꯄꯨꯈ꯭ꯔꯤꯗꯤ ꯑꯃ ꯀꯪ ꯎꯐꯛ ꯃꯥꯟꯕꯤ ꯀꯪ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯏꯗꯣ ꯊꯥꯗꯅꯔꯒ ꯏꯁꯤꯡ ꯂꯨꯁꯨ ꯂꯨꯏ ꯑꯗꯨꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗꯒꯤ ꯁꯣꯛꯀꯠꯂꯒ ꯐꯤꯖꯤꯒ꯭ꯔꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯤꯁ ꯅꯤꯝꯂꯥ ꯍꯣꯏ ꯃꯇꯝꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯪꯉꯤꯁꯦ ꯏꯃꯥꯒ ꯃꯤꯁ ꯅꯤꯝꯂꯥꯒꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯗꯨꯝ ꯈꯦꯠꯅꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯛꯄ ꯍꯥꯏꯗꯤ ꯄꯨꯟꯗ ꯏꯁꯤꯡ ꯇꯤꯡꯉꯒ ꯏꯁꯤꯡꯗꯣ ꯐꯤꯖꯤꯒ꯭ꯔꯤ ꯍꯥꯏꯔꯅꯤ ꯄꯨꯟꯗ ꯍꯥꯞꯄꯅꯤ ꯐꯤꯖꯤꯒ꯭ꯔꯤ ꯑꯌꯤꯡꯕꯗꯣ ꯑꯃꯨꯛ ꯄꯨꯟꯗꯨꯗ ꯇꯤꯡꯉꯒ ꯄꯨꯟꯗꯨꯗꯒꯤ ꯑꯃꯨꯛ ꯊꯛꯏꯅꯦꯕ ꯏꯪ ꯂꯥꯎꯔꯒ ꯍꯥꯎꯁꯨ ꯍꯥꯎꯏ ꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯄꯟꯆꯥꯌꯠ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦꯕ ꯏꯁꯤꯡ ꯌꯥꯝ ꯊꯛꯏꯌꯦ ꯑꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯑꯃ ꯇꯧꯕꯁꯤꯗ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯂꯪꯇꯤꯛ ꯐꯦꯡꯉꯒ ꯁꯣꯛꯄ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯏꯁꯤꯡ ꯑꯔꯩꯕꯁꯨꯅꯦ ꯁꯣꯛꯄ ꯄꯨꯛꯆꯠꯇ ꯆꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯍꯧꯖꯤꯛ ꯉꯍꯥꯟꯋꯥꯏ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯏꯃꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨꯝ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯁꯣꯛꯄ ꯀꯣꯔꯐꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯅꯗꯅ ꯁꯥꯏꯀꯜꯗ ꯁꯅꯥꯕꯨꯟ ꯑꯅꯤ ꯐꯤ ꯀꯤꯁꯜꯂꯒ ꯃꯅꯤꯡꯗ ꯍꯥꯞꯄꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯝꯗ ꯇꯣꯇꯤ ꯄꯨꯁꯟꯅꯔꯦ ꯍꯦꯟꯄꯝ ꯊꯝꯃꯦ ꯑꯗꯒꯤ ꯏꯁꯤꯡ ꯂꯩꯔꯒ ꯁꯦꯟꯇꯦꯛꯁꯇ ꯊꯝꯃꯒ ꯊꯛꯅ ꯆꯥꯅꯕꯒꯤ ꯇꯧꯔꯒ ꯂꯣꯏꯅ ꯀꯔꯤꯝꯇ ꯆꯠꯊꯣꯛꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯗꯤꯀꯣ ꯆꯠꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯏꯗꯨꯅ ꯉꯍꯥꯟꯋꯥꯏꯗꯤ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗꯨꯕꯨ ꯏꯀꯪ ꯊꯣꯛꯄ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯀꯪꯕꯒꯥꯁꯦ ꯊꯦꯡꯅꯈꯤꯕ꯭ꯔꯣ ꯏꯃꯥ ꯊꯦꯡꯅꯈꯤ ꯁꯣꯛ ꯀꯌꯥꯗꯅꯣ ꯀꯥꯎꯔꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯡꯒꯤ ꯏꯄꯥꯝꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯤꯅꯦ ꯏꯁꯤꯡ ꯀꯪꯗꯦꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯐꯝ ꯑꯣꯏ ꯑꯗꯩ ꯄꯟꯆꯥꯌꯠ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯀꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯏꯁꯤꯡꯁꯤ ꯀꯩꯅꯣ ꯔꯤꯛꯁꯣꯒ ꯇꯧꯔ ꯁꯣꯛꯅꯩ ꯑꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯣꯟꯕꯁꯤ ꯏꯁꯤꯡꯁꯦ ꯍꯩꯖꯤꯟꯐꯝ ꯂꯩꯇ꯭ꯔꯕ ꯆꯥꯔꯖ ꯂꯧꯔꯒ ꯏꯁꯤꯡ ꯍꯣꯟ ꯆꯠꯇꯣꯏꯅꯦ ꯌꯦꯅꯈꯥꯗꯒ ꯍꯩꯗꯣꯛꯅꯩ ꯍꯥꯏꯌꯦ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯇꯧꯁꯜꯂꯨꯔꯦꯕ ꯏꯃꯥꯁꯦ ꯏꯃꯥꯁꯦ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔꯨꯔꯦ ꯑꯩꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯀꯤꯕ ꯃꯤꯅꯦꯕ ꯃꯤꯅꯒ ꯍꯥꯏ ꯉꯝꯄꯣꯟꯇꯦ ꯏꯔꯣꯏꯕꯒꯤ ꯑꯩꯈꯣꯏ ꯇꯤꯝꯐꯥ ꯃꯔꯥꯡ ꯀꯥꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯁꯨ ꯇꯤꯝꯐꯥ ꯃꯅꯥꯡ ꯈꯗꯥꯡꯗ ꯏꯔꯨꯖꯕ ꯀꯥꯔꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡꯋꯥꯎ ꯋꯥꯎꯔꯛꯄꯗꯣ ꯍꯣꯏ ꯒꯦꯁꯂꯦꯟ ꯇꯩꯗꯕꯒꯤ ꯃꯇꯣꯡ ꯌꯥꯝ ꯆꯥꯔꯛ ꯄꯣꯠꯇꯦꯗ ꯁꯨꯝ ꯈꯜꯂꯨꯔ ꯍꯧꯖꯤꯛꯁꯦ ꯅꯣꯡꯅꯤꯡꯉꯛꯑꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯂꯥꯡꯖꯩ ꯈꯠꯆꯩ ꯍꯥꯏꯔꯒꯁꯨ ꯃꯇꯝꯗꯨꯒꯤ ꯑꯗꯨꯒꯤ ꯃꯇꯝ ꯆꯍꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯪꯕ ꯑꯣꯏꯔꯛꯑꯦ ꯏꯀꯪ ꯊꯣꯛꯄꯗꯣ ꯄꯥꯕꯨꯡ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯖꯌꯟꯇ ꯀꯨꯃꯥꯔꯅꯀꯣ ꯏꯀꯪ ꯊꯣꯛꯄ ꯆꯍꯤꯗꯣ 1973ꯒ 74ꯒ ꯑꯩꯈꯣꯏꯗꯤ ꯄꯣꯛꯇ꯭ꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏꯅꯅꯦ ꯀ꯭ꯂꯥꯁ ꯀꯩꯅꯣ 8-9 ꯀꯥꯕ ꯑꯗꯥꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯦ 72-3 ꯑꯗꯥꯏꯗ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯁꯦ 72ꯗ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯋꯦꯕ ꯑꯩ ꯀꯥꯎꯗ꯭ꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯅꯣ PUC ꯍꯥꯏ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔ ꯇꯝꯕꯁꯦ ꯍꯧꯖꯤꯛꯅ 11-12 ꯍꯥꯏꯔꯦ ꯑꯗ PUC ꯐꯥꯔꯁ ꯏꯌꯥꯔ ꯇꯝꯃꯤ ꯑꯗ ꯂꯋꯥꯔ ꯏꯟꯀꯝ ꯑꯅ ꯊꯥꯒꯤ ꯑꯄꯤꯛꯄ ꯁꯦꯟꯐꯝꯒ ꯐꯪꯉꯝꯃꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯑꯗ ꯂꯋꯥꯔ ꯏꯟꯀꯝ ꯐꯪꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯈꯣꯡꯎꯞꯀ ꯇꯣꯡꯅꯔꯝꯗꯦꯗ ꯀꯣꯂꯦꯖ ꯀꯥꯕꯗ ꯁꯦꯟꯗꯜ ꯑꯃ ꯇꯣꯡꯉ ꯄꯨꯡꯆꯠ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯗ꯭ꯔꯦꯁꯁꯤꯗ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯍꯣꯡꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯈ꯭ꯔꯦꯗ 110% ꯍꯣꯡꯈ꯭ರೆ ꯍꯥꯏꯇꯥꯔꯦꯅꯦ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯑꯣꯟꯕ ꯁꯤꯗ ꯑꯣꯟꯊꯔꯒ ꯌꯥꯎꯔꯦ ꯑꯗꯨ ꯅꯠꯇꯗꯤ ꯑꯣꯟꯊꯁꯤꯅꯦꯅ ꯑꯑꯣꯟꯕꯁꯤꯗ ꯑꯗꯨꯝ ꯑꯣꯟꯖꯔꯦ ꯏꯃꯥ ꯃꯇꯝꯗꯨꯗ ꯐꯧ ꯁꯨꯔꯒ ꯆꯦꯡꯁꯦ ꯃꯤꯟ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯐꯧ ꯁꯨꯔꯒ ꯆꯥꯔꯝꯃꯤ ꯍꯥꯏ ꯆꯀ꯭ꯔꯤ ꯇꯛꯄꯒꯤ ꯆꯀ꯭ꯔꯤ ꯂꯩꯕꯤꯔꯛꯄ꯭ꯔꯥ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗꯨꯗ ꯆꯀ꯭ꯔꯤꯗ ꯇꯛꯑꯒ ꯂꯩꯗꯣꯏꯅꯤ ꯆꯀꯤ ꯑꯃꯅꯦ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯦ ꯗꯗꯥ ꯌꯥꯏꯃꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯌꯥꯏꯃꯁꯦ ꯆꯀꯤ ꯇꯛꯄꯤꯔꯝꯃꯅꯤ ꯃꯥꯅ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯦꯡ ꯆꯣꯏꯗꯣꯏꯅꯤ ꯑꯗ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯌꯥꯝ ꯀꯨꯏ ꯆꯥꯏ ꯅꯨꯡꯗꯥꯡ ꯐꯧ ꯁꯨꯕꯒꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯈꯣꯡꯗ ꯁꯨꯛꯅ ꯁꯨꯒꯥꯏꯅꯦꯅ ꯁꯨꯍꯟꯗꯤꯌꯦ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯌꯨꯝꯒ ꯄꯥꯟꯅꯩ ꯃꯇꯝꯗ ꯃꯤꯜ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯃꯤꯜ ꯂꯣꯏꯔꯦ
ꯑꯗꯨ ꯃꯤꯟꯒꯤ ꯆꯦꯡ ꯆꯥꯕ ꯐꯩ ꯐꯠꯇꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯁꯨꯛꯇꯛ ꯇꯛꯇꯦ ꯑꯩꯅ ꯍꯨꯔꯥꯟ ꯇꯛꯇꯣꯏꯅꯦ ꯔꯕꯔꯗꯨꯅ ꯆꯞꯈꯥꯏꯔꯛꯏꯅꯤꯅꯦꯀꯣ ꯐꯠꯇꯦ ꯀꯥꯏꯅ ꯑꯍꯟꯁꯤꯡꯁꯦ ꯀꯩꯅꯣ ꯃꯤꯅꯒ ꯍꯥꯏꯈ꯭ꯔꯗꯤ ꯊꯥꯖꯕꯗꯣ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯧ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯍꯨꯔꯥꯜꯂ ꯑꯗꯨꯝ ꯇꯛꯑꯦꯕ ꯑꯗ ꯉꯁꯤ ꯍꯟꯗꯛꯇꯤ ꯐꯧ ꯂꯤꯈꯥꯏꯝꯅ ꯌꯥꯝ ꯀꯨꯏ ꯆꯥꯏꯗ ꯑꯩꯅ ꯀꯣꯠꯇꯒꯤ ꯏꯇꯣꯝꯅꯒ ꯐꯧ ꯀꯥꯈꯠꯂ ꯄꯤꯑꯒꯅꯦ ꯑꯩꯈꯣꯏ ꯃꯥ ꯄꯨꯆꯠ ꯆꯠꯄꯅꯤꯅ ꯈꯪꯄꯣꯠꯇꯦꯕ ꯃꯥꯗꯤ ꯅꯨꯄꯤꯁꯤ ꯂꯣꯏ ꯆꯠꯂꯦꯕ ꯑꯗꯣ ꯏꯃꯥ ꯊꯥꯏꯅꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯀꯩꯒꯤ ꯅꯥꯎꯄꯨꯔꯒꯁꯨ ꯑꯗꯨꯝ ꯆꯦꯡ ꯆꯀ꯭ꯔꯤ ꯇꯛꯄ ꯑꯗ ꯐꯧ ꯁꯨꯕ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯇꯥꯖꯍꯧꯕꯗꯀꯣ ꯇꯧꯋꯦ ꯑꯗꯨ ꯀꯩꯁꯨꯝꯅ ꯇꯧꯗꯦ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯤꯟꯖꯥꯛꯅꯔ ꯀꯔꯤꯅꯅꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯪꯉꯦ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯄꯩꯁꯥꯗꯁꯨ ꯅꯠꯇ꯭ꯔꯦ ꯀꯅꯥꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯂꯦꯡꯕ ꯌꯥꯗꯦ ꯊꯕꯛ ꯁꯨꯒꯅꯨ ꯊꯥ 10ꯁꯦ ꯑꯗꯨꯝ ꯂꯦꯡꯗꯕꯤꯗꯒ ꯂꯩꯍꯟꯕꯒ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯤꯟꯖꯥꯛꯁꯤꯅꯔ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯖꯦꯟꯖꯔ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯟꯖꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯔꯤ ꯊꯛꯂꯤꯕ ꯑꯗꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯁꯤꯅꯁꯨ ꯑꯌꯥꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯗꯕꯁꯦ ꯑꯐꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯤꯇꯪ ꯁꯨꯕꯁꯤꯅꯕ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯤꯡꯁꯦ ꯈꯔ ꯃꯨꯚꯃꯦꯟ ꯇꯧꯕꯁꯤꯅ ꯃꯁꯜꯁꯤ ꯀꯟꯈꯠꯄ ꯍꯦꯜꯂꯦꯕ ꯍꯧꯖꯤꯛꯁꯨꯅꯦ ꯏꯃꯥ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯆꯥꯁꯤꯟ ꯊꯛꯆꯜꯂꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯅꯤ ꯉꯥ ꯊꯣꯡꯕ ꯆꯥꯒꯅꯤ ꯊꯥꯎ ꯊꯨꯝꯁꯦ ꯆꯥꯁꯤꯜꯂꯤ ꯊꯛꯆꯤꯜꯂꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯗꯒꯤ ꯍꯨꯃꯥꯡ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯃꯗꯨꯅ ꯅꯝꯖꯟꯈꯤꯗꯅ ꯏꯁꯥꯁꯤꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯣꯡꯃꯇ ꯏꯁꯥꯒꯤꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯈꯟꯗꯦ ꯆꯥꯅ ꯊꯛꯅꯕꯗꯪꯒꯤ ꯈꯜꯂꯒ ꯂꯩ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯡꯅꯤꯅꯀꯣ ꯆꯥꯛꯁꯟ ꯊꯛꯆꯟꯈ꯭ꯔꯤꯗꯨꯗꯤ ꯂꯧꯊꯣꯛꯅꯕꯒꯤ ꯏꯁꯥꯗ ꯂꯦꯡꯊꯣꯛ ꯃꯨꯚꯃꯦꯟ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯏꯁꯥ ꯐꯅꯕ ꯈꯟꯕ ꯇꯥꯔꯒꯗꯤ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈ꯭ꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒ ꯍꯨꯃꯥꯡ ꯂꯧꯊꯣꯛꯄ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯁꯥꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯁꯨꯖꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯁꯤꯅ ꯃꯦꯆꯤꯟꯁꯤꯅ ꯂꯣꯏ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤꯅ ꯁꯨꯔꯛꯇꯕ ꯁꯨꯐꯝ ꯂꯩꯇꯕ ꯍꯨꯃꯥꯡ ꯊꯣꯛꯂꯛꯇ꯭ꯔꯦ ꯆꯥꯁꯟ ꯊꯛꯆꯟꯕꯗꯤ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯅꯧ ꯑꯄꯦꯠ ꯆꯥꯔꯤꯁꯤꯗ ꯊꯥꯛꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯌꯣꯜꯂꯤꯕ ꯍꯩ ꯔꯥꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯝꯕ ꯍꯩ ꯔꯥꯅꯣ ꯇꯒꯠ ꯇꯦꯛꯅ ꯑꯗꯨꯝ ꯂꯩꯍꯜꯂꯤꯕꯅꯤ ꯁꯤ ꯀꯔꯤꯗꯩ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯄꯣꯟꯇꯦ ꯊꯤꯖꯜꯂꯨ ꯄꯣꯟꯇꯦ ꯑꯩꯈꯣই ꯁꯣꯝꯗ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯔꯤꯕꯅꯤ ꯍꯩ ꯔꯥ ꯆꯥꯎ ꯍꯥꯏ ꯆꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯆꯥꯔꯤꯕꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯔꯒꯦꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝ ꯈꯪꯄꯣꯟꯇꯦ ꯑꯗꯣ ꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯍꯣꯡꯕꯁꯦ ꯆꯥꯎꯈꯠꯂꯛꯄꯁꯤꯅ ꯊꯣꯛꯍꯜꯂꯛꯄ ꯉꯥꯛꯇꯅꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯨ ꯊꯕꯛ ꯁꯨꯕ ꯍꯟꯊꯔꯦ ꯑꯗꯨꯒ ꯂꯥꯏꯅꯥ ꯖꯥꯠ ꯊꯣꯛꯂꯛꯄꯁꯨ ꯍꯦꯟꯒꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯈꯟꯒꯗꯕꯅꯤ ꯅꯣꯡꯃꯗ ꯍꯨꯃꯥꯡ ꯈꯤꯇꯪ ꯊꯣꯛꯅꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯒꯗꯕꯅꯤ ꯏꯁꯥ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯒꯗꯕꯅꯤ ꯂꯦꯡꯗ꯭ꯔꯕꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯂꯣꯏꯅ ꯁꯤꯡꯂꯤ ꯂꯣꯟꯁꯤꯟꯅꯔꯦꯒ ꯍꯥꯏꯁꯦ ꯏꯁꯥ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯗꯕꯗꯒꯤꯅꯤꯀꯣ ꯃꯌꯥꯝ ꯃꯥꯅꯤ ꯑꯗꯨ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯀꯩꯅꯣꯝꯇꯪ ꯍꯥꯏꯒꯦꯀꯣ ꯑꯅꯤꯔꯛ ꯑꯔꯣꯏꯕ ꯍꯥꯏꯕꯤꯌꯨ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯔꯣꯏꯕ ꯑꯅꯤꯔꯛ ꯁꯨꯕ ꯑꯇꯣꯏꯕ ꯑꯩꯅꯅꯦ ꯃꯧ ꯅꯍꯥ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯩꯗꯤ ꯎꯇꯤꯁꯤ ꯁꯨꯛꯊꯣꯡ ꯊꯣꯡꯗꯦꯕ ꯎꯇꯤꯁꯤ ꯆꯥꯕꯗꯤ ꯀꯌꯥ ꯄꯥꯝꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯒ ꯆꯥꯛꯀꯧꯕꯒ ꯂꯣꯏꯔꯀꯥꯟꯗ ꯎꯇꯤ ꯊꯣꯡꯍꯜꯂꯦ ꯑꯩꯁꯦ ꯑꯗ ꯑꯩꯅ ꯎꯇꯤ ꯊꯣꯡꯕꯁꯤꯗ ꯁꯣꯗꯥꯕꯥꯏꯒꯞ ꯊꯥꯛꯄꯅꯤꯅ ꯊꯨꯝ ꯊꯥꯛꯇ ꯃꯥꯅꯦꯅ ꯊꯨꯝꯁꯤ ꯊꯥꯛꯇ꯭ꯔꯕ ꯑꯗ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯑꯗ ꯃꯥꯅ ꯑꯇꯣ ꯅꯪꯒꯤ ꯏꯟꯖꯥꯡꯁꯦ ꯍꯥꯎꯗꯤ ꯍꯥꯎꯏ ꯊꯨꯝꯗꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯍꯁ ꯊꯨꯝ ꯊꯥꯛꯅ ꯃꯥꯅꯦꯅ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯑꯣ ꯐꯔꯦ ꯏꯆꯥꯁꯤꯡ ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗ ꯁꯤꯗꯩꯗ ꯏꯆꯦ ꯔꯦꯅꯨ ꯇꯣꯏꯖꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤꯌꯦ ꯏꯁꯤꯡ ꯏꯔꯣꯏꯕꯗ ꯂꯣꯡꯗꯥꯎꯗ ꯈꯖꯤꯡ ꯆꯥꯕꯤꯁꯨ ꯍꯩꯔꯝꯒꯅꯤ ꯀꯥꯟꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ ꯌꯥꯎꯋꯦ ꯑꯗꯨꯝꯗꯤ ꯍꯥꯏꯔꯝꯗ꯭ರೆ ꯂꯣꯡꯗꯥꯎꯗ ꯈꯖꯤꯡ ꯆꯥꯕꯤꯒ ꯇꯧꯕꯗꯣ ꯈꯨꯠ ꯌꯥꯎꯗꯕꯤꯗ ꯂꯣꯏꯔꯒ ꯂꯣꯡꯗꯥꯎ ꯇꯧꯔꯒ ꯈꯣꯡ ꯈꯛꯇꯪꯅ ꯂꯣꯏꯔꯒ ꯈꯨꯠꯅ ꯈꯖꯤꯡ ꯆꯥꯕꯤꯒ ꯇꯧꯕ ꯌꯥꯝꯅ ꯏꯔꯣꯏꯕꯒꯤ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ
थागतसरी इमा थागतचरी इमागा सुंगा अवा नुंगाई वारी सानबा फंगजबा याम नुंगाइजे थागतचरी अदो मतमसु लोइसलले मतम लोइरे अदो ngasi वारी से मैम वारो बिबे यादे खरा दुम सांगे कइगिनो कांदा मसी वारी से सांगदबा यादबा मतांग ओइरकपा दुना खरा सांगना लेगिबसिदा कोलर याम लौखचबा ngamjahogdre masigidamak thama yamna ngakpigani adubo nungai haibire moirang tem kujrani kai ko jadoino yamna nungai haibire थागतचरी मैम पुमनमक मखा तारकपा कोल से लौखचररोइगे मतम से याम लैत्रे दो लौखलुरगा वारी मपुंग फाररोइ दुना मथंगिदा सोइदना सरुक याबियो पुमनमा हना हना थागतचरी मरु मैम पुमनमक अकबर जू तरामनोक चरी अंतेम सुशीला वारी सिंह जताबदा यामना नुंगाई ममा सुशीला वारी सिंह जताबदा यामना नुंगाई निर्मला अमदि पुष्परानी अनिगी वहांग मरोल ngasi wahang se ngahan gai gi wahang tawdrabani kaino ha kada makhan makhan wari se khoina mamang da khangdaba su mayam ama lei aduga ngasi gi call tawbirakhiba ima sing si su mamang da wari oina wari sakhraba inkhalakpa matam gi wari su tawkhraba ima ngak da su oibana wari se ngasi de hangai gi wari mawong da gi hongtoe haitare duna wari je khar sangine adu mayamna nungai phongdok pirakpa support tawbiba yam nungai je thorom se hena matam sangna pangthok saba ngamjadoini mayam gi support sina maram oirakanda pumna mahana hana thagachari adu premjit thoksomna dialogue amataga hapammadi hai matam su leitre takhel mayum pabung ibohal nene helen mama bimola iche supriya wangjam mama susila ahanthem soba laishram marubdai malaishram moirang them kunjurani devi ibung robat usam jelalita ima ngaubi soro khaibam karong thagachari mistandan akbar indom chare nu toijam ibung ngangom imphal mama subita thonau jam siba thagachari mama ibe maning thokong degi icha sarani nene indu oinam Pabung Jeta Kumar thagachari myam masana tombina ore thagachari ngasigi thawram asibu mapung bahan biriba khoigi YouTube live ta laibiriba amadi 90.0 wahong radio da tabiriba online radio khusem radio SKTV Elite TV amadi Icecom cable network ta Diamond TV channel medyang tabiriba pumnamak ngasigi saruk yabi kiba ima ibel sing dugas ngasi chat laibiriba amadi radio tabiriba pumnamak poso thagat perform dok thagachari dialogue ti talent hanto ina tawjarage ado isai ngasai mate ama sum loisilakpada ngang tharamo na haibado sum loisingiba hogatinga daga khoi baby chanjan ji sai matiem gadang tawjage kuku kru tawraroi daga kuku tawraroi ge kuku ju tawjai ro matiem ma sum tan yawi na tamnina ko mate khajiga tangnina dum hapjal ma su dum yai haura age se mata mangan lano hauro kukruku kukruku khongli lam khunu kukruku kukruku khongli lam khunu mana tala la yoiraba tera pamida kukruku kukruku khongli lam khunu lao chapu sida ising thaklo lao lao khaurang laba ipa ipulao ding thoi ding phau thadok pigi lao ding thoi ding phau thadok pigi lao mana tala la yoiraba tera pamida kukruku kukruku khongli lam khunu kukruku kukruku khongli lam khunu ningthire phajare sanagi urina tomal dayat khare phajare ningthire laigi laikada khoimu na ngangle nami banungsina liri liri humle laigi laikada matek simdang tawjarage loiraba loire ado isai matek kudi myam le arimbada ahingse
ꯍꯧꯈꯔꯦꯗꯣ ꯂꯥꯟꯈꯔꯦꯗꯣ ꯊꯃꯣꯏꯒꯤ ꯃꯅꯤ ꯑꯔꯦꯝꯕꯗ ꯑꯍꯤꯡꯁꯤ ꯍꯧꯈꯔꯦꯗꯣ ꯁꯦꯝꯖꯔꯨꯕ ꯂꯩꯒꯤ ꯁꯖꯥ ꯂꯤꯡꯖꯔꯨꯕ ꯃꯥꯂꯣꯇꯤ ꯄꯔꯦꯡ ꯑꯔꯦꯝꯕꯗ ꯑꯍꯤꯡꯁꯤ ꯍꯧꯈꯔꯦꯗꯣ ꯑꯍꯤꯡ ꯍꯥꯏꯅꯣ ꯃꯇꯝꯁꯦ ꯍꯥꯏꯌꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯥꯅ ꯂꯤꯅꯤ ꯄꯨꯌꯥꯝ ꯃꯌꯥꯝꯂꯝꯕꯝ ꯄꯨꯌꯥꯝ ꯅꯠꯇꯦ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯄꯨꯡꯐꯝ ꯑꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝꯅꯤ ꯑꯗꯣ ꯗꯤꯃꯥꯟ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤ ꯑꯅꯧꯕ ꯃꯇꯥꯡꯒꯤꯁꯨ ꯊꯧꯔꯝꯁꯤ ꯇꯧꯁꯦ ꯍꯥꯏꯗꯅ ꯆꯥꯟꯗꯃꯅꯤ ꯇꯝꯕ ꯑꯗꯣ ꯌꯦꯡꯁꯤ ꯑꯇꯩ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯝ ꯂꯧꯒꯦ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯂꯩꯕꯒꯩꯗꯤꯀꯣ ꯆꯍꯤ ꯍꯨꯝꯐꯨ ꯍꯥꯏꯕꯁꯤꯐꯧꯗ ꯆꯍꯤ ꯍꯨꯔꯥꯟꯗꯅ ꯌꯥꯝ ꯇꯧꯔꯦ ꯑꯗꯣ ꯆꯍꯤ ꯑꯅꯧꯕꯩ ꯍꯥꯏꯔꯣꯗꯤ ꯐꯥꯅ ꯄꯨꯅ ꯉꯝꯃꯔꯣꯏ ꯑꯗꯣ ꯆꯍꯤ ꯌꯥꯡꯈꯩꯒꯤ ꯃꯊꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯩ ꯍꯧꯅꯤꯍꯦ ꯋꯥꯔꯤꯁꯦ ꯃꯩ ꯍꯧꯅꯤ ꯑꯗꯨꯗꯤ ꯀꯥꯏꯅꯕ ꯌꯥꯎꯔꯛꯀꯅꯤꯗ ꯌꯥꯔꯣꯏꯗ ꯌꯨꯝ ꯑꯗꯨꯗꯤ ꯀꯥꯏꯅꯕ ꯌꯥꯎꯔꯛꯀꯅꯤ ꯀꯦꯁ ꯆꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯅ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯦꯁ ꯀꯥꯟꯅꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯋꯥꯏ ꯁ꯭ꯋꯥꯏ ꯆꯍꯤ ꯃꯇꯥꯡꯁꯦ ꯈꯔ ꯂꯨꯕ ꯃꯇꯥꯡ ꯑꯗꯨꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅꯒ ꯁꯨꯃꯥꯏꯅ ꯍꯪꯉꯨꯔꯣꯅꯦ ꯁꯣꯝꯒꯤ ꯑꯦꯛꯁꯇꯨꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ ꯈꯪꯅꯦ ꯑꯁ ꯑꯗꯨꯒꯤ ꯂꯝꯗꯩꯅꯤ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯟ ꯄꯥꯏꯅꯕꯅꯤꯅ ꯑꯁ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯦꯅ ꯈꯜꯂꯣ ꯑꯁ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯏ ꯄꯥꯎꯁꯦ ꯁꯦꯀꯦꯟꯗꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯠꯇꯒ ꯅꯠꯇꯦꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯈꯪꯅꯔꯝꯕꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯀꯥꯏꯗꯤ ꯀꯔꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯀꯥ ꯇꯧꯔꯒꯀꯣ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯕ ꯃꯤꯗꯤ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯗꯁꯥꯗꯣ ꯇꯥꯎ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯒꯤ ꯃꯃꯧ ꯐꯪꯕ ꯆꯍꯤ ꯃꯇꯥꯡꯁꯤ ꯆꯍꯤ 35ꯒ ꯁꯨꯕꯗ ꯐꯪꯕꯒ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥꯏꯅꯗꯤ ꯍꯣꯏ ꯊꯥꯏꯅꯁꯨ ꯉꯟꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯅꯔꯒꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯅꯧꯅ ꯑꯩꯈꯣꯏ ꯃꯅꯦꯝ ꯃꯀꯨꯅ ꯅꯧꯅ ꯃꯃꯧ ꯐꯪꯕꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯉꯁꯥꯏꯒꯤ ꯃꯃꯧꯁꯤꯒ ꯃꯃꯥꯁꯤꯒꯅꯦ ꯂꯩꯁꯥꯕꯤꯗꯧꯅ ꯐꯥꯃꯤꯟꯅꯕꯒ ꯂꯩꯔꯤ ꯄꯣꯠꯅꯤ ꯅꯦꯅꯦ ꯍꯦꯂꯦꯅ ꯁꯤꯟꯐꯝ ꯑꯣꯟꯅꯔꯦ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯃꯅ ꯁꯤꯗꯩꯗ ꯏꯁꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯣ ꯂꯧꯖꯔꯤ ꯉꯁꯤꯒꯤ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯒꯁꯅ ꯏꯆꯥ ꯑꯅꯤꯒꯤ ꯏꯁꯩꯁꯦ ꯄꯦꯜꯂꯦ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯏꯁꯩ ꯉꯥꯛꯇꯅꯤ ꯄꯥꯕꯨꯡ ꯑꯗꯣ ꯁꯨꯝ ꯃꯇꯧ ꯇꯝꯖꯔꯤꯕ ꯑꯗꯨꯅꯤ ꯍꯩꯖꯄꯣꯠ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄꯦꯟꯕꯤꯕ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯊꯣꯏꯕꯤ ꯏꯆꯦ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ